Magtada aigi nungshirba viewers mayambu Sangai Explain taram noksari ngasisu Sangai Explain mayamgidamakti yamna nungairba film gi explanation ama puduna lakchari haiba film asigi mamingdi Welcome to the Jungle. Film asi comedy amasung action the best tawa 26 June 2026 ta puthokiba yamna nauriba Bollywood ki film amani. Film asida saktam langiba langlibi gi maming khara pallabada film asigi main hero su oiriba Rajiv Kauba actor amagi saktam langliba Akshay Kumar, Rajiv ki girlfriend Nadia gi saktam langlibi Disha Patni, Afawa businessman Sinha gi saktam langliba Zakir Hussain, Sinha gi secretary Dube gi saktam langliba maming leraba comedian Johnny Lever. Film asida Don gi saktam langliba Anagi saklo lauriba sina Sunil Shetty, Anagi partner Romeo gi saktam langliba Arshad Warsi. Film asida Das haiduna khangnaba director gi saktam langliba maming lairaba actor Paresh Rawal, businessman Sinhagi machanupi Jenny gi saktam langlibi Jacqueline Fernandez. Atopa character singdi film asigi wari digi khangminarsi adubu film asi yamna nauribana maram oiraga part ani thoktuna yamna sangna di lijadre part amada pulap punsanduna mayamna gyan tanaba mongda wari chi mayamda khudon damjari. Aduga aigi nungshiraba viewers singi maraktagi channel asibu anawa thengnabiba taragadi channel asibu nungsibiduna subscribe tawiramu aduga bell icon busu on tawiramu aduga karigumba domna film asigi explanation asibu nungaibiba taragadi like comment share amom tangsu tawiramu fare adudi myam matam yamna mangadabida Welcome to the Jungle haiba film asigi wari edu explanation astegi one khangminarsi. Film asigi hobasina si koida yamna afauba billionaire businessman Sinha amadi mahaki secretary Dube makoini da uhali. Makoini si wari sanaduna leringe matamasida makogi mating adum pangduna laiba Sinha gidi best friend su oiriba ruling party gi minister ama Sinha gi manakta lami. Minister sigi maming asi Ram Prasad Udavar kawi. Ram Prasad Udavarna Sinhada aikoini khaktang aswaida wari sanarusi haiduna puthorami. Aduga minister duna Sinhada aikoi asi hojik yamna khudong thibada tagadore. Hojik asi opposition party na sarkar parekpa yana leiri. Maram aduna nahakna mamangdagi chathaduna laiba income tax thidabagi maram adu opposition party sina sarkar parekpa taragadi nangda natana aikoini na toramiba fattaba mayam singadu praja singna loina khangba tare. Maram aduna nahak nakok munna thadau aikoini da khudong thiba tadana bagi damakta nahakki leiriba black money singadu kadaida noma manganaba tawkho hairaga minister Ram Prasad adu mafum stigi chatkirami. Wasi tawa matamda Sinha adudi pakatpana loirami. Mahaki secretary Dube aduda hojik khuda asida emergency meeting ama ko natrabadi aikoida problem achawa ama thokpa tare. Aigi sanupi Jenny amadi maki team singsu loina kawkho asumna haibaga film asigi heroine su oiribi Jenny gi entry sin na se koina overfangi. Machanupi si hojik London da leiboirami. Matam asida Jenny gi phone da video call ama laami. Haiba video call asi mahaki mapa Sinha gi oiduna leami. Sinha na phone asi olakpaga nahakti kanano haiduna machanupi si hangami. Machanupi Jenny na baba aini khangdrabro ai parlor da changuba sida sakasi olabra haiduna hangami. Mapa asina tabra ina haiba asia hojik yamna urgent oiba meeting ama koribani. Nangi CA accountant lawyer na chingba loina gawkho aduga nangsu yumda laknaba taw. Masigi matungda Sinha na sinduna makhoi mayam singadu achauba meeting ama torami. Meeting asida Sinha na mahaki mi singaduda mahaki company sibu loss oi haiba khangnabagi damakta makhoi black money singadu manghanabagi damakta phajaba idea khara puthoro haiduna mahaki mi singaduda hairami. Mastagi mahaki mi singaduna su yamna nongning ba idea kyama puthorami. Adubu mahaki mi singna puthoraiba idea sibu Sinha na pambo iramde chera sida mahaki secretary Dube aduna cha thakpagi makhon hauna puthoktuna karan amungsu taslami. Mastagi machanupi Jenny na baba adudi floor tara wangba building ama sarse. Building adugi matonda petrol pump ama hangtosi. Madu oiba taragadi customer kanamatana lakpa ngamaroi. Adudi aikhoigi petrol pump gi thauju setlaroi. Adu oiba taragadi aikhoigi company sibusu paisa kyama mangani. Machanupi si wakhalon asibu mapa sina yaningamde. Mata asida Dube adu chamu thakchalatuna makhoina sanariba wari sibu thugairami. Sinha na Dube da yamna sauna seraga nahakna karanda tadoi tawragale sanariba wari sida nahakisu idea ama khaktangdi puthorokpa kaidawbage. Dube na makhoigi idea singado karimata kanaroi ai haige yamna achauba film ama namnaba tawsi. Sinha na aduguma kanadaba wado hairanu hauchikana sidi film namba matamda karor lising mathakta tongnaribani. Yengu Durandar film gado paisa kyama tongibani. Secretary Dube aduna hoi sarna hariba adubudi chumme film namba matamda hojik paisa kyama budi tongi adubu film singadu paisa tongga haiba taragadi hit chattaba yadi. Adubu aikoina paisa kyama thadaraga film adu namaga film adu so flop chalanba taragadi paisa kyama mangadribani. Maram aduna aikoigi company gi paisa kyama su mangadribani. Asumna tawwa taragadi miyamna su khangnarni madudi aikoigi company si
achauba film asi namba matamda paisa kya ama mangkhre haiba asi Sinhana film adu flop chattabida hit oina chatkhrabadi kamaina tawba Dubena hit chatpagi chance laite aikoina namgadriba film ase Durandar gumba natte Dalender gumba film ni aikoina namgadriba ase film asigi director sisu akoina flop chatpa director writer sisu flop chatpa writer actor actress film asida yawgadriba khudima loina flop chatpa ngaktani aikoina waigadriba ase aduga makhoigi aikoina phi chauna pithokrasi aduga film adu so dum flop chatlani madu oiba taragadi aikoigi company gi paisa kya amasu mangani Dube gi idea si Sinhana su yarami maram aduna Dube da film asibu namba hounabagi damakta khuda sida afaba director ama kaunaba hairami Dube na aikoigi film asigi di director ama khaktang natte lairiba se director ani ni lairiba se hairaga hojik aikoida film asigi flop director ani mana film namduna lerambagi shakta mase koina uwa fangi hojik makoina film namibagi mong asi yamna nokningba mongdani film namiba sichu phone gi camera dani aduga trolley su leitabana hojik film namiba cameraman asibusu floor sida chingduna su puri mata sida dev ki phone da Dube ko nupa amna call tawrami phone asi okatuna das na wari sanarmi das asina phone da hairiba sibu yare haiduna haikhirami dev na kariwano yariba dubu haiduna hangami das na feature film gi aikoini bu director oinabagi damakta yamna sowa offer ma piri haiduna makoini si yamna harawrami maramdi makoini si flop chatlaba director ngaktani maramaduna film number si makoi punsi sida amuk fo fangaktribani adubu masigi khudong chawaji phangba matamda makoini si harawribani modigi Dubena makoi hum adubu Sinha gi manakta puduna lami Sinha gi manakta lakpaga makoi sing asibu loina masakta ami aduga mafam asida director makoini gi lakminariba makoi gi cameraman asigi maming asi 9 Shuk kawi haiduna su phongtomi adubu 9 Shuk hariba cameraman asidi half blind oiborami haibadi mamit fajana udaba mi orami maramaduna Sinhana mamit fajana udaba mi sina matau karamna tawduna cameraman oiraga film namgadribuno hairami Dubena sir aikogi film ase flop chatkado film ni maramaduna asigumba flop chatpa cameraman flop chatpa director sing asi aikoida mathau yamna tai asumna haibadagidi Sinhana su yarami matam asida dev ki phone da Romeo koba nupa amana call tawrami adubu phone asi oktabida kakthatkirami adubu Romeo haiba nupa asi kanano haiba adu film asigi makata ba wari dagi khangminasi Mastagi Sinhana adudina koi hairo yamna fajaba film ama namna bonaba matamda lupa kyamuki changani dasna fajaba film ama namge haiba taragadi lupa lising kun muk changani Zenina aikoina namgadriba film asidi lupa lising kun gi film natte lupa lising ani gi film ni debna laiba mi miyam sing asi bongte yengbiune lupa lising ani changaga film adubu matau kramna namgadribno haiduna kapami adubu cameraman nansu aduna nakandagi yare lupa lising ani se masine yaba film adu namna ba tawsharmi Zenina aikoina haibadi film adugi budget ado lupa lising ani haiba natte karor lising ani haibani asumna karor lising ani gi film ama namni harakpa sidadi makoi sing adu loina ngaknarami aduga cameraman 9 Shuk ki spear adu fo mahak khangbadagi mari chalami mastagi Sinhana yare ado na khoida film asigi wari bu leirabro dasna film gi wari dudi Indian army gi officer sing chatuna kudong thi duna targa leiraba jungle da leiriba micham sing asibu kanbagi wari oigadribani Zenina adudi film adugi maming di kari oina thongani dasna film adugi maming adudi Welcome to the jungle hairami haibadi film asigi asengma maming asi film asigi manungda namgadriba film asigi maming asine haiduna khoida phongtokpani aduba hokji makoina matha sanariba asi makoigi film asigi hero asi kanana kombiga dabuno haiba asini dasna film asidi heroine kumna bagi damakta film industry gi superstar amagi maming hairami adubu mahak asi hokji mahaki film industry gi career sidadi loina loiraba flop chataba hero omoirami mahak asidi atai kanamata natte film asigi main hero so oriba Rajiv ki saktam langliba mayamna thoidok endokna khangnaraba Akshay Kumar ni Mastagi makoina lakpa matamda Rajiv asi sapon gi advertisement tawduna lem tawribe advertise asibu makoina su yengduna lem aduga advertise asi lorba matungda advertise namiba miyoi aduna Rajiv ki fee oina paisa khajitang pirami mata asidagi su koina mek sengna khange madudi Rajiv hariba hero asi mahaki career pumba loina loiraba flop chatpa hero mane haiba asi mata asida mahaki manager Benny du sangsilami aduga director Dev and Das laktuna yamna achawa film ama namnaba haire haiduna su Rajiv ta mahaki manager Benny duna phongtomi masigi matungda makoi myam sing adu meeting tawduna dasna Rajiv ki role asi yamna fawba Indian gi army officer amagi saklo lawgadabani haiduna wari liduna leringe matam asida Rajiv asidi nakorami mahaki manager Benny nasu Rajiv asi hawdokpa matamda Rajiv adudi chiar aduga loina na tukhirami aduba hojik fawba Rajiv asi gyan taramde mahak adum uiduna nakoga lemi toriba mong sida dasna karino Rajiv na toriba sidi haiduna hangami mahaki manager Benny eduna sarge wari du taba matamda mahak asi yamna interested oiduna hojik wari dugi matangda mahak wakhan yamna munna khanduna leibagini aikoina kawbaga tadriba ase mahak gyan tarakpa ngairasi aikoi aswaida thoga wari sing adu sanarurasi harami makoina those haiba sida 9 Shuk adu mamit
fazana udabana maram oibana mahak adudi swimming pool lomdoina kumkhidoi torami adubu makhoi myamna lambi du onare haiduna faraga putorami mastigi benina sarogi film asida Rajibna lawgadriba role sing asigi matangda haibiro hairami Debna mahakna lawgadriba role asi film asida yamna romantic oiba hero amagi role ni mahakna lawgadriba se Rajib ki role gi mata asi tava matamda benina Rajib ki punsigi oiba aronba wari mabu makoida hairami aujikti aikogi sar Rajib ase romantic ki oiba film di namkhidre maramdi ngasidagi na sahi mangagi mamangda mangonda yamna nungaitaba thogdo ama thokre hariba matam aduda yamna maming chatpi heroine Nadia asi aikogi sar Rajib ka nuksinarami asumna haibaga hojik sahi mangagi mamangda hokhiba Rajib amadi Nadia makoini gi wari du baikoida hankatuna ohli matam asida Rajib amadi Nadia makoini si film sunamina dunalem asumna makoini si yamna sunuksinark poirami asumna wari si background voice tagi adum Rajib ki manager benina wari liribani makoini si asumna hit chatpa film kyama namaba matungda makoini gi marakta yamna karan tarakpa heroine nama lakhi maha adudi atai kanamata natte Diani asumna haibaga Diana Rajib punungsi jabagi saktam ase kuda uhali adubu Rajib nadi Dia asibu karimata pamamde Dia asibu mahakna nganga tanthokirami masigi matung nongmagi party magi numita Nadia amadi Rajib makoini du dance tawduna lem Nadia asi mapanda thoge haiduna mahakna upamiba marks adubu lauthomaga thokirami hariba matam asida Diana Nadiana thanamiba marks adubu uptuna sangsilami adubu Rajib ti khangdabanina Dia asi Nadiane haiduna khanduna mahakna kiss torami tawriba mong asi Nadiana su urami matam asidadi Rajib su mahaka laiminariba asi Diane haiba du khangami Rajib ki mong asida Nadia asidi khangdabanina yamna sauna Rajib asibu lana laukiboirami hariba matam asidagi makoini si aina khibusoirami aduga benina wari si du makhatana hariba matam adudagi aikogi sa Ranjib asi romantic film asi amata namakhidre Zenina adudi nakogi sa Ranjib na hojik kumkiba film adugi maming adudi karino benina Dil Diya Nadia asubna film asigi maming asi hairami dubena adugi film adudi flop chatpa film ni masigi matungda Rajib asisu gyan taduna makoigi manakta lami matam asidadi Rajib asisu makoigi film asi kummage haiduna yarami asumna yarakpa asidadi makoi myam adudi loina haraunarami Rajib na film asigi fi oina yankhai lawgani hairami director Das na adudi karor yankhai haiba natra Rajib amadi Beni makoini dudi aina khallubadi lupa lising yankhai khaktangni haiduna makoini di harauna duna lem aduga Jenny hoida mu onsalaga nakhoi yamna harauna khinu film asi namba hounabagi damakta aingonda advance karana pigadabuni advance ana aingonda karor khara pigadabuni odagi Jenny nasu advance oina karor khara hana pirage ado nahake total fee asi karor sani pirage haiduna Rajib ta hairami hojik Rajib amadi mahake manager makoini di karor sani palakpa asida harauna loirami maram aduna makha karimata tadabida film asi namba horasi haiduna hairami asumna hek haibaga film asigi maming Welcome to the Jungle hariba sibu screen asida chongtoktunai khoida uhalli masigi matungda Deb amadi Das makoini dudi yamna nungaina mafam amada pothaduna len hariba matam asida Deb ki phone da nupa amana call torami nupa asidi atai kanamata nate mamang da su phone hana tarokraba Romeo hariba nupa duni Das na phone adubu kakthalo haiduna kakthalan krem mastagi Deb amadi Das makoini da makoini bu hat kini haiduna message amuk thazalami asumna tarokpa asidadi makoini na Romeo asida yamna thina ngangduna lem mastagi Das na phone adu okringai matamda Romeo gi khonjelana tarami maramaduna mahakna kariginone Romeo bai gi phone asi okringai matamdagi mahaki khonjel asi kamaina taroga taribno haiduna harami adubu Romeo na amuka su phone adu okhalo hairami Das na phone adu okhalaga na kadai da leige haiduna Romeo da hangami adubu Romeo asidi makoi gi matungda lerami Romeo na nakoini na aigi phone asi sunglo lokhataba natra maramaduna nakoini bu lokhatnabagi damakta aigi mi sing asi poraibani haiduna makoini sibu Romeo na mamai mamit loina punsanduna jahas amada puraga chatkhem hariba jahas asida Romeo asi mahaki team mama oiriba Ana ga tholami ta sidagi choi khoina Romeo amadi Ana makoini si karamba miyoina haiba du masak munna khange madudi makoini si sir sida leiriba khwaidigi sathiba don ani ne haiba si asengbagi di Deb amadi Das makoini sibu mafam asida Romeo na faraga poraiba si kari marangino haragadi makoini na Romeo amadi Ana dagi lupa lak mangaga makai pukhraga hojik phawa singaktabagi orami maudagi Ana amadi Romeo makoini na nakoini da aikoina call tababu chong olaktaba natra hojik call asi olau haiduna makoigi mamangda leptuna Romeo amadi Ana na Deb amadi Das ki phone adu da call tawsalami maudagi Das na phone adu okhalaga tadaba sajanaduna koikau kauraga maki phone adu battery off takre haijalami adubu Ana na phone adu onthoknaraga aigi phone asi oina payu hairaga Das ki phone adu buna magna lorami aduga Romeo na amu Deb ta call tawsalaga phone adu namdana ohalaga makoigi pukhiba paisa adu karam kanda singe haribano haiduna hairami adubu Deb su oidaba ngangsan aduna mafam asida newa amata kade hairami
Romeo na Deb adu manakta chingchalaga mafam asida network ki problem amata lairoi network loina funda kagani haram mestagi Deb adu kapaga aikoina hauji yamna achauba Karor hena taba budget amagi film namgaduri film adu namba loiraga nakoi gi paisa adu singtoge haiduna kappaga hairam wa si taba matamda Romeo amadi Anna makoini du nakanda laithoga wari ma tumina sanarami aduga Deb amadi Das makoini da mu onsalaga makoini du nokthorami asumna torokpa sidadi Deb amadi Das makoini su ngakpada loirami modagi Romeo amadi Anna makoini na phone adu thamoyare aikoi nakoini gi paisa adu pamdre Deb na adudi nakoina pami ba sikarino Romeo na nakoigi film aduda kalakar ani khatang yawa pami Das na aikoigi film da yawgani hariba kalakar sing adubu kana kanano ne bakoi hoji kadai da leibage haiduna hangam Romeo na nakoigi namangda lairiba sidi hairami Das na aikoigi mangda lairiba sidi gadaga sagon gani hairami haibadi makoigi matungda theliba photo adubuni asumna haibadigi makoi ni du saugalami masidagi Romeo amadi Anna makoi ni gi bodyguard sing aduna ep amadi Das da nongmai namami Anana aikoina haiba kalakar du de atai kanamata nate Romeo ibani ni hairami sumna haibadagi di Das hoisu paisa du singaroi haibdu khangbadagi makoi ni si film asibu yawge haiba du da yarami adubu Anna amadi Romeo makoi ni si film asigi hero oge hairami aduga topa nakandana Rajib asi maki room aduda famduna mahaki haukraba thaudok sing adubu ningsingduna len matam asida mahakna maki mapabu yamna ningsingami aduga maki manager Benny da mahakna sumna wari silirami aigi baba adu Indian Army gi yamna thona phaba lanmi mani ngasidagina sahi 15 gi mamangda aikogi baba adu yamna chawa mission ama changki hariba mission adugi matungdagi aikogi baba ado yumda amona lakhidre aigi baba ado hauji hingibra natraga sikharba haibersu ai karimata khangde adubu aina thajai madudi aigi baba ado aigi nakta nongmadi soidana lakhini modagi Benny na Rajibta na khangdribro aikogi film asida anauba hero ani masu hapani hairiba se hero ani dudi atai kanamata nate Romeo amadi Anna makoi ni sumna harakpadagi Rajibna sauna Dasta call torami aduga Dasta kaino Das nangna toriba se nangbu film asigi hero se ai khaktangne haibadaine Romeo amadi Anna makoi ni su hero kumani hairiba si kamaina toribuno Dasna karimta khalunu makoi ni dudi nangi hui ngaktani hairami sumna haibadagi di Rajib su harauduna phone adu thamkhrami phone asi hek thamkhibaga Debta amu Romeo na call tokslami aduga Debta Rajib kawba hero ama amu nakoina film asida kumangani hairiba si kamaina tawuno haiduna mo hangjalami Debna mahak adudi karimata nate nakoini gi hui ne hairami asumna haibadagi di makoi ni su yamna harauna phone adu thamkhrami masigi matungda businessman Sinha gi mayumda film nambada yawgadriba casting adubu loina kaunabagi program ama silami numit asida Sinhana aki secretary Dubeda maki masanupi Jenny sibu film asigi heroine oina kumhalu madoiba taragadi film asi flop chatlani harami asumna haiba sida Jenny di haraudaloim aduga haiba mafam asida Rajib asi sangsalami Rajib na changpa matamda media person kya amana mahakpu photo kaptuna lem asengbagi di mafam asida leiba media person sing asi Rajib na loina paisa piraga kauribani modigi Rajib na media person sing aduda nakoidi ai mafam asida setkani haiba asi matokramna khangiba nakoi myamna aigi tungda koitan tanaduna leiba sibu karigino haiduna hangjalami adubu media person amana sarna ikhoibu kobiba natra haiduna asengba do haidurami sumna harakpa sida Rajib asidi yamna saromi maramdi mahakna maha asibu mayam mamangda yamna afauba superstar ama mana unabo honaraga paisa piduna media person sing asi kauraga media person sing aduna asengba harakpa aduda mahak adu saromaga changkhirami modagi Rajib asibu producer oiba Sinha asiga sumasa khangna halami haki matungda Romeo amadi Anna makoini su mafam asidi yauslami dubena makoigi atopa hero sing asisu yausale haiduna harami asumna haiba asida Rajib ti sauna film director aski manakta changsilaga kaino makoina hairiba se nangbu film asigi hero se ai khatang oengani haikhibadaine Dasna aina nangonda phone tu haikraba dudi makoini sidi nangi huine haiduna modagi Romeo amadi Anna makoini na changpaga Rajib to onsanduna film asigi hero kumbage matangda wari sanarami asumna makoi sing asi amana su ama hero kumba pamnabana maram orga makoi sing asi mafam asida mari yenarami mari yenariba sibu Das oina su khamthomi haiba matam asida atopa film asida yawgadriba cast kya ama su changsilami maram aduna makoi myamna khatnariba du kairami asumna cast kya ama mathang mathang changaba matungda akonbada film asigi heroine kumgadribi nupi du changami aduga changaiba nupi sidi atai kanama to oiramde Rajib kahana nuksinarambi Rajib ki ex girlfriend Nadia du oiduna lemi asumna Nadia si film asigi heroine oiramba sida Rajib ti ngakpada loirami mastigi khoida mamangi matamda Dube hoina Nadia si film asigi heroine oina nekhibna haiba si khoida uhali aduga Nadia na su film asigi heroine oina kumba taragadi mahak Rajib ka ek tawdi pamde atopana khoigi hero ani yawe habdo madugo oina ek tawge haiduna su phongtomi
Mastigi Nadia si Rajib ki mamangda Romeo amadi Anna asibu konaduna sakang makhangnarami aduga Rajib asibu chalami. Masigi matungda film asi haunabagidamagta film asida yauriba actor sing asibu mafam amada pareng lefalaga director oriba Deb amadi Das makoinina actor sing aduda nakoi sing asi film asigi oina loina army gi role lawgadribani. Maramaduna nakoi army gi oiba yamna special oiba training kyamadi hana tawdaba yaroi. Maramaduna nakoina bom kamai taroga langani nomai kamai taroga kakani haibana singba si taknabagidamakta nakoigidamakta instructor nupi malakani. Nupi dudi atai kanamata natte Ustad Tejani hairaga nupi dusu mafam sida changchalakuna makhoi myamda masak taami. Masigi matungdagidi numit khudingi instructor nupi ma oiribi Ustad Teja sina film asida yawgadriba casting asida tongan ba mawong kyama taktuna nongmai matau kramna kakani bom matau kramna langani yeknaba singdagi matau kramna ngakthokani aduga yamna aruba war amagi manungda matau karamna survive tawgani haibana singba si takpirami. Asumna toriba training asida bom amabu lango haiduna Ustad Tejana Jenny da pisalami adubu Jenny ne yamna thawa sada mongda bom adubu mana adu da langthomi. Instructor oribi Ustad Teja duna saurga bom adu laukhalaga pin adu satlaga oina lango harami. Maudagi Jenny na mu bom adubu laukhalaba matungda pin adu mung satomi. Aduga mahakti bom adu langthoktabida adu makuna paiduna lemi. Maram aduna makoi myasing adu loina pakhanarami. Maudagi Ustad Tejana tawduna bom adu langtholami. Maram aduna bom asi makoi manakti yamna nangna pokhairami. Mastagi makoi myasing adu manakong adu loina yekhatnarami. Ustad Tejana Jenny du training asi fazana tawde haiduna furami. Istagi makataba training singda Ustad Tejana ana asibu awangba tawar amadagi chongthanaba hairami. Adubu anadi tawar sidagi chongthawaiba yaramde. Maramdi tawar si yamna wangbana mahak makhada chongthaba sikirami. Adubu Ustad Tejana haibadagi upai leitraduna ana adu tawardu dai chongtharakpa matamda mahak adu makha adu da jaisalaga tarami. Anage mong asida film asida yauriba casting aduna masibu hero kumduribane haiduna noknarami. Asumna training asisu dum makatana tawtharakpana numit tareni amasu hawkhirami. Adubu matam asidadi film asida yauriba cast mayam sing asi training asi yamna hard oibana maram oraga makhoi sing asi wamanbana mafam amada loina pothaduna lem. Ustad Tejana mafam adu da sangchalaga nongmai maru ma mathakta kakhatpadagidi makhoi sing adu loina khangaga senthoknarami. Masigi matungda mu Ustad Teja aduna shooting ground amada hum pusanduna cast mayam sing adu loina nongmai kaphalami. Aduga Ustad Teja asidi shooting ground gi makhoi myamna nongmai kapaiba adugi mamangda leptuna lemi. Makhoi myam sing asina nongmai kapiba asida Ustad Tejana nongmai adubu fazana kapu haiduna lawarga lemi. Adubu asumna cast mayam sing asina nongmai sum kapakpa matamda Tejagi mafaiganda nongmai maru ma palami. Aduga sumna mangonda nongmai maruna palaliba si atai kanamatu oiramde. Nayan suk haiba mamit fazana udaba cameraman adu oiduna lemi. Mastagi tapna sum training asi makhatana dum tawtharakpana maram oiraga hujikti training asi mit tarani amaga sawjan khirami. Maram aduna hujik makoigi training gi matam su loirami. Hujik film asi shooting horami. Aduga shooting asi gi ahan boina action scene namami. Haiba scene asida Rajib asi gypsy ma longsalaba matungda gypsy edudagi tholaga gypsy sibu mai thadoktuna manghalami. Asumna gypsy si mai chakpa matam asida film asigi heroine oiribi Nadia asi mahak hujik yamna sai haiduna hairami. Adigi dubena Nadia na sai hairiba dubu fanabagi helicopter gi diver duda helicopter gi pankha dubu ungaknaba haikhiram. Hujik helicopter gi pankha chi ungakpana maram oirga mafam asida lermiba posaina chingba si loina paiba urami. Tamasida businessman inhana call tawslaga dubeda shooting adu makhatana dum chathau paisa gi damakta karimata khallu Yariba makai film aduda paisa kyama changhanaba taw hairami. Maram aduna dubena su makoigi film number da yauriba potsai thangtok thangjin tawa mi singda fau paisa badan biselam. Asumna shooting asi adu makhatana satharigai matam asida Sinhada minister Ram Prasad aduna call tawraga aina nangonda su hana digi hauna haikraba aduni opposition party na power hek parakpa taragadi ai nangi mateng karimata pangba ngamoi. Sinhana nahak karimata khanganu ayak na hujik yamna chawba budget amagi film namibani. Asumna haibaga phone asi hek thamkhibaga income tax department gi officer kyamana businessman Sinha gi mayum masida red tawbalami. Oriba mo si uba matamda Sinha asidi pakatpana loirem. Asomda su shooting asi adu makha chatharakpana director Dasna Rajibta ngasi namgadriwa scene asidi climax scene ni. Scene asina nahaki aroibe scene ni. Nahak nongmaina kapakpa matamda palaga scene asida sigadabani. Aduga scene asigi wari asigi makha asi amu Debna asumna hairami. Rajibna nongmaina hek palaga sikraba matungda Nadia nahakna anada yamna nuksina kongadabani. Aduba hujikti Rajib asi mahaki scene asi mata asida loirani mahak scene asida sirni haiba asida mahak yamna saurami. Maram aduna mahak scene asida siba ngamoi.
aina film asida sibagi sin asi aigi fansing na uba taragadi aigi fansing asi thawai yamna nungai khiroi mastagi shooting asi haukhirami Rajib na senselakpa matamda Rajib ta nongmaina kapami maramaduna Rajib adu sibagi mongda makhada taaduna leikhiram modagi film asigi wari gi matungina Nadia na anage manakta chensaduna anada konge haiduna tawba matamdadi nasaigai sibagi mongda tawduna lermiba Rajib adu lauraga haugalami asumna haugalakpa sidadi makhoi myam sungnaknarami modagi director Das na anirak hanna amuka Rajib asida nongmaina kapu hairami nongmaina mukapakpadagi Rajib adu makhada muk taaduna leikhiram maramaduna Nadia do amu anada chenselaka konge haiduna tawba matamdadi hojik pawa Rajib adu siramdri maramaduna Rajib adu yamna kanna laukhalami hojikti anadu sarduna mahakna oina onsanduna Rajib asida nongmaina hanjatnanjana kapami adubu hojik Rajib asidi karimata siwaibe yaramde asengbagidi sinna sigi matungina Rajib asi sigadawani Rajib na sidaba sina maram oibana hojik ana amadi makoini gi marakta mariyenarami hariba sina maram oibana hariba sinna sisu loina mang takpa haibadu oirami asengbagidi hariba sinna sina film asi kisu last scene oiribani hariba sina maram oibana makoigi film shooting gi war zone ama sariba mafam asibusu loina tugainabagi damakta hana bomb fit loina tawduna thamkhrabani adubu hojik sinna sida Rajib na sidabana maram oiraga sinna si loina seran turana tarami maramaduna Das na dubeda sinna sibo amu hanna namnaba haiduna makoigi technician aduda bomb sing adubu pokhailaktanaba haiduna hai khwaiduna harami adubu dubena haiba wadu technician aduna seran turana oina taduna mafam aduda fit tawduna thanamiba bomb sing adubu loina pokhailami asumna bomb sing asi mafam asida loina pokhain khiba sina maram oraga second khara asida karor kya kya ama sumangami hariba sina maram oibana Jenny amadi dube makoini di haraubuna lorami asomna kandana income tax department gi officer sing aduna sinha gi yum adudagi leramba pochai khudimak loina puraga chatkhirami sinha na famduna leramba carpet adu fawba sinha adu tanthoga puraga chatkhirami hariba matam asida sinha na dube da call tarami dube na call adu okhalakpaga sir good news ama leire sir na film number haunabagi damakta 142 crore pireidana adugi paisa singado loina sijina khre film adusu namkhre adubu yamna nungaiba pawma haiba taragadi film adu namba matamda camera su namamdre asumna haiduna mahakti paisa kyama manghanbagi damakta yamna harauna phongtomi adubu sinha di pawsi tawa matamda harawagi muhutta mahakti shaurami asumna tawba sida dubi sidi ngakpada loyami odigi sinha na dubi da aigi yum sida income department dagi red lakpadagi government na aigi lerami ba pochai khudimak loina thingchankre aigi bank account fawa loina sis toksankre aigi hauji aroiba asa haibabu film adu dangaire dahakna yamna thuna film adu number losindaba taragadi aikhoi si bikhari dauna hingba tare yariba makai nahakna film adu nongmada losinaba honagadabuni aduga film adu su hit chalanduna paisa kyama tandaba taragadi aikhoi bikhari ama dauna lambida kocha chatuna hingba tawani hariba maki sargi pawsi tawa matamda dube adudi hojik matha sabda loirami thabak pumba si maki makhongda loina tarami aduga amaromdana film asibusu number losin horamde sigisu matakta film asigi lasin oigadriba hana set tawduna thamkhraba mafam sing adubusu technician aduna seran turana tabadagi loina thugaiduna loikhrabani hojik dube gi makokta leiriba si mataw karamna tawraga film asibu number loisangani haiba sini maramaduna mahak asi hojik matha sabda loirami hojik pawsing asibu mahakna actor sing aduda loina haiduna film asi nomagi nimitta number loisandaba yaroi haiduna harami adubu director sing adusu mataw karamna tawraga chawkhraba film asibu nomada number loisangadribano madugi su matakta lasin oigadriba film gi set tawkhraba mafam sing asibusu loina thugai khrabani haiduna swairami asumna makoina matha sanaduna leringe matamasida technician aduna idea ama puthorami hojik aikoina film asibu loisan gi haiba taragadi aikoina film asibu number loisanaba haiduna set tawduna thamkhraba thugai khraba mafam aduga chamanaba hanadgi hauna set tawduna thamba khungang ama lei khungang adugi maming adu Azad Guns kawi maramaduna aikogi team sing asi mafam aduda chatlaga film adu number taragadi yamna lairni haiduna su phongtomi aduga mahakna su makhata na masidagi hena mu nungaiba pawma haiba taragadi aikoina mafam aduda film number changba matamda aikoida paisa karimata sutingoi aikoida mafam aduda changbagi permission su amata lawdaba yagani hairami technician asigi wasi taba matamdadi dobe asi mahaki wakhana sida asa amalami maramaduna hojik mathangi next morning da makoigi leiriba team mem sing asi Azad Guns hairiba kugang aduda chatnaba haiduna mahakna warep lorami adubu chatringai matamasida director oiba Deb amadi Das makoini na dobe da sumna harami dube nahakna khangadribadi aikoina chatgadriba mafam ase asengba khungang amane haiduna aikoigi namnamgadriba artist sing asida amata takthokanu khungang aduda leiriba mi sing adubusu aikoigi team sing asina artist ne haiduna loina khanjagani madu natabida asengba pumba si aikoigi artist sing asina loina khangkhiba taragadi lamasi makhata na nambe yaroi aikoina tauge khaliba plan khudimak loina fail oigani director ani sina haiba wa sibu dube na suyarami mathagi next morning da dube na makoigi film asida yauriba artist sing asida aikoigi aroiba climax ki sen asidi mafam asida namaro
ꯌꯥꯔꯣꯏ ꯑꯁꯦꯡꯕ ꯈꯨꯡꯒꯪ ꯑꯃꯗ ꯆꯠꯇꯨꯅ ꯐꯤꯂꯝ ꯑꯗꯨ ꯈꯨꯡꯒꯪ ꯑꯗꯨꯗ ꯅꯝꯃꯅꯤ ꯑꯗꯨꯒ ꯐꯤꯂꯝ ꯑꯗꯨꯁꯨ ꯅꯣꯡꯃꯗ ꯁꯣꯏꯗꯅ ꯂꯣꯏꯁꯤꯟꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕ ꯋꯥ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯥꯔꯇꯤꯁ ꯑꯣꯏꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗꯤ ꯆꯥꯎꯈ꯭ꯔꯕ ꯐꯤꯂꯝ ꯑꯁꯤꯕꯨ ꯅꯣꯡꯃꯗ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯕ ꯑꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯉꯛꯅꯔꯝꯃꯤ ꯃꯁꯤꯗꯒꯤ ꯗꯦꯕꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯅꯈꯣꯏ ꯀꯔꯤꯃꯠꯇ ꯉꯛꯀꯅꯨ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯦꯡꯒꯜ ꯈꯨꯗꯤꯡꯃꯛꯇ ꯀꯦꯃꯦꯔꯥ ꯂꯣꯏꯅ ꯈꯤꯟꯒꯅꯤ ꯅꯈꯣꯏꯅ ꯍꯦꯛ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯇꯧꯕ ꯑꯦꯛꯇꯤꯡ ꯑꯃꯗꯤ ꯁꯤꯟꯁꯤꯡ ꯑꯗꯨꯕꯨ ꯀꯦꯃꯦꯔꯥꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯑꯃꯨꯛꯇꯗ ꯂꯣꯏꯅ ꯁꯣꯠ ꯇꯧꯒꯗ꯭ꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯁꯨꯇꯤꯡ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯒꯗ꯭ꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤꯗꯤ ꯑꯥꯔꯇꯤꯁꯁꯤꯡ ꯑꯗꯨꯁꯨ ꯌꯥꯔꯗꯨꯅ ꯃꯈꯣꯏꯒꯤ ꯁꯨꯇꯤꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯅꯝꯅꯕꯒꯤꯗꯃꯛꯇ ꯔꯦꯗꯤꯗ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯁꯤꯒꯤ ꯅꯦꯛꯁ ꯃꯣꯔꯅꯤꯡꯗ ꯗꯨꯕꯦ ꯗꯦꯕ ꯑꯃꯗꯤ ꯗꯥꯁꯅ ꯃꯈꯣꯏꯒꯤ ꯑꯥꯔꯇꯤꯁ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯍꯦꯂꯤꯀꯣꯞꯇꯔꯗ ꯇꯣꯡꯍꯟꯗꯨꯅ ꯑꯖꯥꯗꯒꯟꯖ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯇꯦꯛꯅꯤꯁꯤꯌꯟ ꯑꯗꯨꯅ ꯅꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯑꯗꯣ ꯈꯨꯗꯣꯡꯊꯤꯕꯗꯤ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯤꯡ ꯑꯗꯣ ꯐꯖꯅ ꯂꯣꯏꯅ ꯇꯥꯈꯤꯗꯦ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯗꯣ ꯂꯥꯜꯍꯧꯕ ꯀꯌꯥ ꯑꯃꯅꯤ ꯑꯗꯨꯒ ꯂꯥꯜꯍꯧꯕꯁꯤꯡ ꯑꯗꯨꯁꯨ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ ꯂꯥꯜꯍꯧꯕꯁꯤꯡ ꯑꯗꯨꯒꯤ ꯂꯤꯗꯔꯗꯨꯒꯤ ꯃꯃꯤꯡ ꯑꯗꯨ ꯖꯇꯔꯥ ꯀꯧꯏ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯑꯩꯈꯣꯏꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯦꯟ ꯚꯤꯂꯦꯟ ꯑꯣꯏꯔꯤꯕ ꯖꯇꯔꯥꯒꯤ ꯑꯦꯟꯇ꯭ꯔꯤ ꯁꯤꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯃꯁꯤꯗꯒꯤ ꯇꯦꯛꯅꯤꯁꯤꯌꯟ ꯑꯗꯨꯅ ꯑꯩꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯉꯝꯃꯣꯏ ꯍꯥꯏꯔꯒ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯇꯦꯛꯅꯤꯁꯤꯌꯟ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯊꯑꯣꯏꯅ ꯑꯣꯏꯅ ꯂꯧꯁꯤꯜꯂꯝꯗꯦ ꯃꯤꯌꯥꯝꯅ ꯉꯥꯡꯅꯕ ꯇꯣꯉꯥ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯂꯥꯜꯍꯧꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯥꯖꯔꯝꯗꯦ ꯑꯗꯨꯕꯨ ꯑꯁꯦꯡꯕꯒꯤꯗꯤ ꯍꯥꯏꯔꯤꯕ ꯑꯖꯥꯗꯒꯟ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨ ꯑꯁꯦꯡꯕꯃꯛꯀꯤ ꯖꯇꯔꯥ ꯍꯥꯏꯔꯤꯕ ꯂꯥꯜꯍꯧꯕ ꯃꯌꯥꯝꯒꯤ ꯂꯤꯗꯔꯗꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯖꯇꯔꯥꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯕꯨ ꯆꯍꯤ 10ꯒꯤ ꯃꯊꯛꯇ ꯄꯥꯟꯗꯨꯅ ꯂꯥꯛꯏꯕꯅꯤ ꯍꯥꯏꯔꯤꯕ ꯆꯍꯤꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ प्रजा ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨꯁꯨ ꯑꯣꯠ ꯅꯩꯗꯨꯅ ꯄꯥꯜꯂꯛꯄ ꯑꯣꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯆꯩꯔ ꯑꯁꯤꯗ ꯑꯁꯣꯝꯗꯁꯨ ꯗꯦꯕ ꯍꯣꯏꯒꯤ ꯇꯤꯝ ꯑꯗꯨ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯍꯥꯏꯕꯗꯤ ꯑꯖꯥꯗꯒꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯠꯄ ꯍꯧꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯖꯇꯔꯥꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯝꯃꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯂꯣꯏꯅ ꯀꯤꯅꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯆꯦꯟꯁꯤꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯖꯇꯔꯥꯒꯤ ꯃꯤꯑꯣꯏ ꯑꯅꯤ ꯈꯛꯇꯪ ꯀꯨꯝꯊꯔꯛꯑꯒ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯌꯥꯔꯣꯏ ꯌꯦꯡꯉꯨ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯗ ꯇꯥꯔꯤꯕ ꯗꯁꯥꯁꯦ ꯅꯈꯣꯏꯗꯁꯨ ꯇꯥꯅꯤꯡꯕ꯭ꯔꯥ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯃꯕꯨ ꯁꯒꯣꯜꯗꯒꯤ ꯂꯪꯊꯔꯛꯑꯝꯃꯤ ꯅꯨꯄꯥ ꯑꯁꯤ ꯈꯨꯡꯒꯪ ꯑꯁꯤꯗꯒꯤꯅꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯒꯨꯍꯥꯗꯒꯤ ꯏꯁꯤꯡ ꯊꯛꯎꯏ ꯍꯥꯏꯕꯒꯤꯗꯃꯛꯇ ꯖꯇꯔꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯐꯨꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯈꯨꯡꯒꯪ ꯑꯁꯤꯗ ꯌꯥꯝꯅ ꯊꯧꯅꯥ ꯐꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯖꯣꯌꯥ ꯀꯧꯏ ꯖꯣꯌꯥꯅ ꯊꯣꯛꯂꯛꯑꯒ ꯍꯧꯖꯤꯛ ꯖꯇꯔꯥꯒꯤ ꯋꯥ ꯉꯥꯡꯉꯤꯕ ꯃꯤ ꯑꯅꯤ ꯑꯗꯨꯕꯨ ꯃꯃꯤꯡ ꯄꯜꯂꯒ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯉꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯅꯤꯁꯤꯒꯤ ꯃꯃꯥꯏ ꯑꯁꯤꯗ ꯇꯤꯟ ꯐꯥꯎꯕ ꯁꯤꯠꯆꯜꯂꯝꯃꯤ ꯑꯗꯨꯒ ꯖꯣꯌꯥꯅ ꯅꯨꯄꯥ ꯑꯅꯤꯁꯤꯕꯨ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯒ ꯖꯇꯔꯥ ꯍꯥꯏꯔꯤꯕ ꯐꯠꯇ꯭ꯔꯕ ꯂꯥꯜꯍꯧꯕ ꯑꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯉꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯥꯎꯔꯤꯕꯅꯤ ꯑꯗꯨꯒ ꯖꯇꯔꯥꯗ ꯑꯃꯨꯛ ꯑꯣꯟꯁꯟꯗꯨꯅ ꯖꯣꯌꯥꯅ ꯇꯤꯟꯁꯨ ꯁꯤꯠꯆꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯖꯇꯔꯥ ꯑꯁꯤ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯑꯝꯃꯤ ꯖꯇꯔꯥ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯑꯇꯩ ꯀꯅꯥꯃꯠꯇ ꯅꯠꯇꯦ ꯖꯣꯌꯥꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯎꯔꯐꯤ ꯀꯧꯏ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯍꯧꯈ꯭ꯔꯕ ꯁꯛꯇꯝ ꯑꯃꯕꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ ꯃꯇꯝ ꯑꯁꯤꯗ ꯖꯇꯔꯥꯒꯤ ꯃꯥꯌꯣꯛꯇ ꯍꯧꯖꯤꯛꯀꯤ ꯎꯔꯐꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯄꯥꯗꯨꯅ ꯋꯥ ꯉꯥꯡꯉꯨꯕꯒꯤꯗꯃꯛꯇ ꯎꯔꯐꯤꯒꯤ ꯃꯄꯥ ꯑꯗꯨꯕꯨ ꯖꯇꯔꯥꯅ ꯃꯉꯛꯁꯝ ꯑꯗꯨꯗ ꯆꯤꯡꯖꯪꯅ ꯌꯥꯜꯂꯒ ꯍꯥꯠꯈꯤꯕ ꯑꯣꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯎꯔꯐꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯍꯥꯟꯅ ꯃꯔꯣꯟ ꯊꯣꯛꯑꯝꯕ ꯑꯗꯨ ꯀꯤꯃꯟꯕꯅ ꯍꯦꯟꯃꯟꯕꯅ ꯃꯔꯣꯟ ꯊꯣꯛꯈꯤꯗꯕ ꯑꯣꯏꯔꯝꯃꯤ ꯑꯁꯦꯡꯕꯒꯤꯗꯤ ꯎꯔꯐꯤꯒꯤ ꯃꯄꯥ ꯍꯥꯠꯂꯤꯕ ꯑꯁꯤꯁꯨ ꯎꯔꯐꯤꯒꯤ ꯃꯃꯥ ꯖꯣꯌꯥ ꯑꯁꯤ ꯖꯇꯔꯥꯅ ꯄꯥꯝꯕꯒꯤꯅꯤ ꯑꯗꯨꯕꯨ ꯖꯣꯌꯥ ꯍꯥꯏꯔꯤꯕ ꯎꯔꯐꯤꯒꯤ ꯃꯃꯥ ꯑꯁꯤꯗꯤ ꯌꯥꯝꯅ ꯊꯧꯅꯥ ꯐꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯅ ꯖꯇꯔꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯕꯨ ꯌꯥꯗꯕꯤꯗ ꯉꯁꯤ ꯐꯥꯎꯗ ꯃꯍꯥꯛ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯛꯄ ꯑꯣꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯄ꯭ꯔꯖꯦꯟ ꯗꯦ ꯑꯁꯤꯗ ꯑꯃꯨꯛ ꯎꯠꯂꯛꯏ ꯍꯥꯏꯔꯤꯕ ꯄ꯭ꯔꯖꯦꯟ ꯗꯦ ꯑꯁꯤꯗꯁꯨ ꯍꯧꯖꯤꯛ ꯖꯇꯔꯥ ꯑꯁꯤꯅ ꯖꯣꯌꯥ ꯑꯁꯤꯕꯨ ꯄꯨꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯖꯣꯌꯥꯅ ꯖꯇꯔꯥꯒꯗꯤ ꯅꯣꯡꯃ ꯐꯥꯎꯕ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏ ꯍꯥꯏꯔꯝꯃꯤ ꯖꯇꯔꯥꯅꯁꯨ ꯖꯣꯌꯥ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯁꯦ ꯍꯥꯏꯕ ꯌꯥꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪ ꯑꯁꯤꯕꯨ ꯐ꯭ꯔꯤ ꯑꯣꯏꯅ ꯊꯥꯗꯣꯛꯄꯤꯔꯝꯒꯦꯁꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯖꯇꯔꯥꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 5:30ꯒꯤ ꯃꯅꯨꯡꯗ ꯑꯥꯔꯃꯤꯅ ꯐꯥꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯊꯥꯗꯣꯔꯛꯇꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯐꯨꯝꯗꯨꯅ ꯊꯝꯈ꯭ꯔꯕ ꯕꯣꯝꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯄꯣꯈꯥꯏꯍꯟꯗꯨꯅ ꯅꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯅꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯁꯨ ꯎꯠꯇꯨꯝꯅ ꯃꯥꯡꯍꯟꯒꯅꯤ ꯍꯥꯏꯔꯤꯕ ꯃꯔꯝ ꯑꯁꯤꯅꯁꯨꯅꯤ ꯇꯦꯛꯅꯤꯁꯤꯌꯟ ꯑꯗꯨꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯑꯖꯥꯗꯒꯟ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯕꯣꯝ ꯐꯤꯠ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯁꯨꯇꯤꯡ ꯅꯝꯕ ꯃꯇꯝꯗ ꯄꯩꯁꯥ ꯇꯤꯡꯉꯣꯏ ꯍꯥꯏꯔꯤꯕ ꯑꯗꯨ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯊꯥꯖꯅꯔꯤꯕ ꯑꯁꯤ ꯅꯣꯡꯃꯗꯤ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤ ꯂꯥꯛꯇꯨꯅ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯑꯋꯥꯕꯁꯤꯡ ꯑꯁꯤꯕꯨ ꯀꯟꯕꯤꯒꯅꯤ ꯍꯥꯏꯕ ꯑꯁꯤꯅꯤ ꯃꯁꯤꯗꯒꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯗ ꯗꯦꯕ ꯍꯣꯏꯒꯤ ꯇꯤꯝ ꯑꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯖꯪꯒꯜ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯥꯏꯟ ꯕꯣꯝ ꯀꯌꯥ ꯑꯃ ꯈꯤꯜꯂꯦ ꯍꯥꯏꯕ ꯑꯁꯤ ꯃꯈꯣꯏꯗꯤ ꯀꯔꯤꯃꯠꯇ ꯎꯔꯝꯗꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯑꯁꯤ ꯑꯥꯔꯃꯤꯒꯤ ꯐꯨꯜ ꯌꯨꯅꯤꯐꯣꯔꯝꯗꯅꯤ ꯑꯗꯨꯒ ꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯂꯥꯛꯏꯕ ꯑꯁꯤ ꯉꯁꯥꯏ ꯖꯇꯔꯥꯒꯤ ꯃꯤꯑꯣꯏ ꯑꯅꯤ ꯑꯃ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯈꯤꯕ ꯑꯗꯨꯅ ꯎꯔꯝꯃꯤ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤꯕꯨ ꯖꯇꯔꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯅ ꯄꯤꯔꯝꯃꯤ ꯖꯇꯔꯥꯒꯤ ꯍꯦꯛ ꯃꯈꯥꯗ ꯂꯩꯕ ꯂꯥꯟꯃꯤ ꯑꯗꯨꯅꯁꯨ ꯂꯥꯛꯏꯕ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤꯒꯤ ꯃꯤꯑꯣꯏ ꯑꯗꯨ ꯀꯌꯥꯅꯣ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯈꯨꯡꯒꯪꯗꯒꯤ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯃꯤ ꯑꯗꯨꯅ ꯗꯣꯔꯕꯤꯟꯅ ꯊꯥꯜꯂꯒ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯕ ꯑꯁꯤ ꯄꯥꯈꯪ ꯅꯨꯄꯤ ꯑꯉꯥꯡ ꯃꯆꯥ ꯌꯥꯎꯅ ꯂꯣꯏꯅ ꯁꯨꯔꯦ ꯍꯥꯏꯔꯝꯃꯤ ꯄꯥꯎ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯖꯇꯔꯥꯒꯤ
Makada laiba lanmi dudi ngakpada loirami haibadi karigino Indian Army dabu yum amagi mipum khudimang lakpagi mongda ahandagi na angang phawa laiba sidi haiduna mahak ngaktuna lem mastagi jataragi makada laiba lanmi duna khungang adugi nupa aduda nahaki nakhuta pairiba du karino haiduna hangami khungangi nupa aduna su phone ne hairami jataragi makada laiba nupa aduna apangba aina haibadi nahaki atopa nakhuta pairiba du haibani nahaki atopa nakhuta pairiba bomado Indian Army du tamna langsalu hairami adubo asengmagi di nupa asigi makhuta pairiba sidi hayamani mastagi nupa asisu hayadubu bom saduna langkiba matamdadi jungle asida hanadagi hauna pit tawduna thamiba mine bomb amada panbadagi mine bomb adu pokairami asumna tawba sidadi film number laiba dep ogi team adusu ngakpada loirami aduga hauji hai oina langkhraga bom oina pokairakpa aduda taraogi mateng pangiba khungangi nupa ani dusu ngakpada loirami mastagi jatarana mu Indian Army da seta paw phawna duna nakoina ngarang nahansu aikogi mi mari manga fajankhiba aduga ngasina mu aigi mafam asida nakoina Indian Army thajalakpa sumna haiba sidadi Indian Army dunasu liba du langani jatara aikogi Indian Army mafam aduda amata thakhiba leite hairami jatarana ngasi pung manga makhaibuki manungda aikogi fajankhiba mi sing adu thadoroktaba taragadi nakogi mafam asida laiba army sing asibusu Azad Gan gi khungangda leiriba mi sing asibu hatpadawna hatkani hairami jatarana asumna Indian Army gi matangda hairakpa sidadi army officer du sungna aduna karamba Indian Army gi matangdano mahakna hairiba se hairami haibadi hauji asingba maki jatara haiba khungang asida laiba sidi asaba army ngaktani haibadi dep oigi team gi film number gi lakpa army ngaktani maramaduna asingba Indian Army sina mafam asida dep ogi team asi film number chatkhi haiba asi khangdabagini asomdana Rajib ogi team adu yausilakpa matamdadi jatragi mateng pangduna lairiba khungang adudagi miyoi ani edu kibana loirami maramaduna asengba pumba du loina haidokhirami khungang asibu control toriba asi jatara hairiba lanmi mako adunani aikoi ngasidagi Indian Army gi maikaida leijarage haiduna Rajib ogi team adubu khungang adugi nupa ani duna puraga lami adubu hariba matam asidadi khungangi mi sing adudi angang amana Lanmi sing la haibadagi kiduna loina chenjana khirami Rajib nasu mafam asidi yamna fazai Romeo nasu adubu atopa actor singdi kadai de laikre haiduna khungang asigi mi amata udaba sida hairami mastagi jataragi thabak tawduna leiba nupa ani duna praja mayam sing aduda koilaw lawduna nakoina khaliba du lale hojik laiba si jataragi miyoi amata natte aikoibu kanbiba lakba Indian Army gi lanmi ngaktani hairami asumna haibadagidi khungang asida leiba mi mayam sing asi loina tholami asumna Indian Army lakpa si uba matamda khungangda leiba mi sing asidi loina harawnarami hojik khungangi mi sing asina khaliba asi Indian Army na makoibu kanbiba lai haiba asini haiba matam asida joya du tholaga makogi mamang thakta khungang asida thokraba nungaitaba thodok mayam sing adubu Indian Army sing asida wari liduna tahalami aduga joya na su makatana aikoina mafam asida sahi kya wana lareibani nongmadi Indian Army sing laktuna aikoibu kanbigani haiduna aikoi si mafam asida thajaba asiga loinana hingduna laibani adubu joya na ngangiba sing asi mafam asida laiba Rajib ogi team asidi film asida yauriba artist amana tawwa dialogue amane haiduna makoi mayamdi khanduna lem makogi mame singda uriba asi hauji khungang asida leiriba miyoi sing asi loina artist ne haiba asini aduga makogi tongan tongan ba role sing su loribane haiduna khalibani hauji khungangi miyoi sing asiga Rajib ogi team ga wari sanaduna leringa matam asida kanagumba miyoi amana nahayebagi makon tarami aduga nakanda laithoga yenguba matamdadi ngasai jatara hoina phuduna thanamba nupa adu nakana amada nahayeduna lerami anana asigi nupa asidi matau karamna asumna thamibano haiduna hangami mastagi khungang adugi ahan aduna bhag ase aikogi khungangi nupa amani guhada ising thaui haibagi damakta jatarana phuduna thanamibani khungang asida leiba micham sing asidi mana tawningba thabak sing amata ningkha tamna tawba fangde mafam khudimakta chathok jasin asi jatarana loina athingba thami mastagi Rajib na mamitsu fajana udaba makogi cameraman ama oiriba nayan suk aduda paisa pisilamaga camera adu aingonda fajana namo hairami tabu nayan suk asidi mamit adu fajana udabanina aina camera namgaduriba sibu kadomdano haiduna ngami mastagi Rajib adu tholaga khungang adugi ahan aduda arsibat lauraga joyage manakta mu changchilaga aikoina mafam asida jahi kyagi matungda lakpa taragasu ngasidi aikoina nakoigi khungang asibu kallani asumna haraga praja mayam sing asida amu onchalaga ngasidagidi praja mayam sing asi karimata kiningai laite aikoi mafam asida laabani hauji aikoina jatarabu kiraga leigadabu natte haiduna thona faba wa kyama ngangami aduga guhadagi ising thambagi hajanduna thanamiba nupa adubusu ising phitakani haiduna Rajib na hairami aduga hariba matam asida anana nupa adubu mahakna oina ising phithauni harga changkhirami asumna Rajib ti mahaki sinna sida karan tasalakpa asida daski manakta changsalakuna anana tawriba si karino aigi sinda karan tasalaiba si karigino haiduna ngami modagi asomda anadu guha adugi manakta changsalaga guha adugi thong adubu thugairami khungangi mi sing adusu asumna tawba sida pakhatpada loirami aduga khungangi mi sing aduna guha adudagi ising thakpa yade guha adu jataragi guhani asumna harakpa sida anana nakoi ngasidagidi karimda pakhatlanu nakogi wakhan aduda ngasidagidi ising asi thakpa fangani haiduna khallu haiba matam asida deb nasu camera adu
ꯑꯅꯥꯗ ꯑꯣꯟꯁꯤꯜꯂꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯖꯇ꯭ꯔꯥꯅ ꯐꯨꯔꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯅꯥꯗ ꯏꯁꯤꯡ ꯈꯖꯤꯛꯇ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯅꯥꯅ ꯅꯍꯥꯛ ꯀꯔꯤꯃꯠꯇ ꯋꯥꯒꯅꯨ ꯑꯩꯅ ꯏꯁꯤꯡ ꯁꯣꯏꯗꯅ ꯄꯤꯊꯛꯀꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯗ ꯀꯅꯥ ꯀꯅꯥ ꯏꯁꯤꯡ ꯄꯤꯊꯛꯄ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯃꯁꯤꯗꯒꯤ ꯑꯅꯥ ꯍꯣꯏꯒꯤ ꯇꯤꯝ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯑꯩꯅ ꯄꯤꯊꯛꯀꯅꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯑꯒ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯕꯥꯔꯇꯤꯟ ꯀꯌꯥ ꯑꯃ ꯏꯁꯤꯡ ꯁꯣꯛꯀꯠꯇꯨꯅ ꯏꯁꯤꯡ ꯈꯧꯔꯥꯡꯉꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯏꯁꯤꯡ ꯄꯤꯊꯛꯏꯕꯅꯤ ꯍꯥꯏꯗꯨꯅ ꯕꯥꯔꯇꯤꯟ ꯀꯌꯥ ꯑꯃ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯩꯖꯤꯜꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯑꯁꯤ ꯏꯁꯤꯡ ꯊꯛꯄꯗꯤ ꯂꯥꯏꯗꯅ ꯃꯍꯥꯛ ꯑꯁꯤ ꯏꯔꯨ ꯂꯨꯖꯕꯗꯧꯅ ꯃꯁꯥꯗ ꯄꯨꯡꯆꯣꯠ ꯆꯣꯠꯂꯝꯃꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯅꯨꯄꯥ ꯑꯁꯤꯗꯤ ꯏꯁꯤꯡ ꯑꯗꯨꯅ ꯑꯣꯏꯅ ꯐꯨꯜꯂꯒ ꯁꯤꯗꯣꯏ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯗꯦꯕ ꯑꯃꯗꯤ ꯗꯥꯁ ꯃꯈꯣꯏꯅꯤꯒꯤ ꯋꯥꯈꯜ ꯑꯁꯤꯗꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯤꯟ ꯑꯁꯤꯕꯨ ꯅꯝꯕ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕ ꯑꯁꯤꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯁꯨꯇꯤꯡ ꯆꯠꯊꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯥꯗꯤꯌꯥꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯔꯥꯖꯤꯕ ꯑꯗꯨꯗꯤ ꯊꯋꯥꯏ ꯈꯔ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯆꯣꯀ꯭ꯂꯦꯠ ꯑꯃ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯑꯉꯥꯡ ꯀꯌꯥ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯣꯀ꯭ꯂꯦꯠ ꯑꯗꯨꯕꯨ ꯆꯥꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯔꯥꯖꯤꯕ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯐꯤꯂꯝ ꯅꯝꯃꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯆꯩꯔꯒ ꯃꯃꯥꯏ ꯂꯩꯊꯣꯔꯛꯑꯒ ꯅꯥꯀꯟꯗ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯑꯁꯤꯗ ꯅꯤꯌꯥꯟꯁꯨꯛ ꯑꯗꯨꯅ ꯀꯦꯃꯦꯔꯥ ꯊꯥꯡꯖꯟꯗꯨꯅ ꯂꯥꯛꯑꯝꯃꯤ ꯀꯦꯃꯦꯔꯥ ꯊꯥꯡꯖꯜꯂꯛꯄ ꯑꯁꯤꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯔꯥꯖꯤꯕ ꯑꯁꯤ ꯑꯐꯕ ꯑꯃꯨꯛ ꯁꯥꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯆꯣꯀ꯭ꯂꯦꯠꯁꯤꯡ ꯑꯗꯨ ꯃꯆꯦꯠ ꯃꯆꯦꯠ ꯄꯤꯗꯨꯅ ꯊꯥꯗꯣꯛꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯇ꯭ꯔꯥꯒꯤ ꯃꯤꯑꯣꯏ 4 ꯑꯃ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯔꯥꯖꯤꯕ ꯍꯣꯏ ꯑꯁꯤ ꯂꯥꯛꯑꯕꯅꯤꯅ ꯃꯈꯣꯏꯗꯤ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯖꯇ꯭ꯔꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯃꯠꯇ ꯀꯤꯗꯕꯤꯗ ꯊꯋꯣꯏ ꯎꯁꯤꯠꯇꯕ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯉꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯔꯥꯖꯤꯕ ꯍꯣꯏꯁꯨ ꯊꯣꯛꯂꯛꯑꯝꯃꯤ ꯃꯧꯗꯒꯤ ꯖꯇ꯭ꯔꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯔꯥꯖꯤꯕ ꯍꯣꯏꯒꯤ ꯐꯤꯂꯝ ꯅꯝꯕ ꯂꯥꯛꯏꯕ ꯇꯤꯝꯁꯤꯡ ꯑꯁꯤꯅ ꯐꯨꯔꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯥꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯗꯤ ꯂꯣꯏꯅ ꯍꯔꯥꯎꯕꯗ ꯂꯣꯏꯅꯔꯝꯃꯤ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯍꯔꯥꯎꯅꯔꯝꯃꯤ ꯑꯗꯨꯒ ꯖꯇ꯭ꯔꯥꯒꯤ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯖꯅꯕ ꯍꯥꯏꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤꯗ ꯍꯔꯥꯎꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯑꯃꯨꯛ ꯍꯜꯂꯛꯄ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯑꯗꯨꯕꯨ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯔꯥꯎꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯀꯨꯏꯅ ꯍꯔꯥꯎꯕ ꯐꯪꯕ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯣꯏꯈꯤꯗꯦ ꯃꯔꯝꯗꯤ ꯑꯁꯣꯝꯗ ꯖꯇ꯭ꯔꯥꯒꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯍꯥꯏꯗꯨꯅ ꯆꯦꯟꯈꯤꯕ ꯖꯇ꯭ꯔꯥꯒꯤ ꯂꯥꯟꯃꯤ ꯑꯗꯨꯅ ꯖꯇ꯭ꯔꯥꯗ ꯃꯉꯣꯟꯗ ꯐꯨꯔꯛꯄꯒꯤ ꯄꯥꯎꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯇꯝꯗꯨꯅ ꯂꯩꯔꯝꯃꯤ ꯄꯥꯎ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯖꯇ꯭ꯔꯥꯗꯨꯗꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃꯕꯨ ꯄꯨꯗꯨꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯔꯥꯖꯤꯕ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯕ ꯖꯇ꯭ꯔꯥ ꯍꯥꯏꯔꯤꯕ ꯑꯁꯤ ꯇꯦꯔꯣꯔꯤꯁꯠ ꯑꯃ ꯅꯠꯇꯦ ꯐꯤꯂꯝ ꯑꯁꯤꯗ ꯌꯥꯎꯕ ꯑꯦꯛꯇꯔ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯖꯇ꯭ꯔꯥ ꯑꯁꯤꯕꯨ ꯀꯔꯤꯝꯇ ꯊꯋꯥ ꯁꯥꯗꯕꯤꯗ ꯖꯇ꯭ꯔꯥꯕꯨ ꯀꯔꯤꯝꯇ ꯀꯤꯗꯕꯤꯗ ꯖꯇ꯭ꯔꯥꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯦꯡꯕꯒꯤꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯤꯕ ꯑꯁꯤ ꯈꯣꯏꯁꯥꯎꯅꯔꯕ ꯂꯥꯜꯍꯧꯕ ꯉꯥꯛꯇꯅꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯤꯕ ꯂꯥꯜꯍꯧꯕ ꯑꯁꯤ ꯖꯇ꯭ꯔꯥꯅꯤ ꯍꯥꯏꯕꯗꯨ ꯈꯪꯉꯛꯄ ꯃꯇꯝꯗꯗꯤ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯔꯤꯕ ꯗꯦꯕ ꯑꯃꯗꯤ ꯗꯥꯁ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯗꯨꯕꯦ ꯃꯈꯣꯏꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯔꯝꯃꯤ ꯃꯔꯝꯗꯤ ꯃꯈꯣꯏꯗ ꯖꯇ꯭ꯔꯥ ꯍꯥꯏꯕ ꯂꯥꯜꯍꯧꯕ ꯑꯃ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩ ꯍꯥꯏꯕ ꯑꯁꯤ ꯍꯥꯟꯅ ꯇꯦꯛꯅꯤꯁꯤꯌꯟ ꯑꯗꯨꯅ ꯍꯥꯏꯔꯛꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯦꯛꯅꯤꯁꯤꯌꯟ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯊꯋꯥ ꯁꯥꯗꯕꯤꯗ ꯇꯣꯉꯥ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯤ ꯃꯐꯝ ꯑꯁꯤꯗ ꯐꯤꯂꯝ ꯑꯁꯤꯕꯨ ꯅꯝꯃꯨꯅꯕ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯑꯁꯣꯝꯗ ꯔꯥꯖꯤꯕꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯋꯥ ꯁꯥꯗꯕꯤꯗ ꯖꯇ꯭ꯔꯥ ꯑꯗꯨꯗ ꯗꯥꯏꯂꯣꯛ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇꯕ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯔꯣꯃꯤꯑꯣ ꯑꯗꯨ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯑꯒ ꯖꯇ꯭ꯔꯥꯗ ꯎꯁꯤꯠꯇꯕ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯉꯛꯑꯝꯃꯤ ꯃꯧꯗꯒꯤ ꯖꯇ꯭ꯔꯥꯅ ꯅꯣꯡꯃꯩ ꯁꯠꯇꯣꯛꯇꯨꯅ ꯔꯣꯃꯤꯑꯣ ꯑꯗꯨꯗ ꯀꯥꯞꯄꯛꯑꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯔꯣꯃꯤꯑꯣꯒꯤ ꯃꯈꯨꯠ ꯑꯗꯨ ꯏ ꯊꯣꯛꯑꯝꯃꯤ ꯑꯗꯨꯕꯨ ꯑꯁꯣꯝꯗ ꯔꯥꯖꯤꯕ ꯑꯁꯤꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗꯕꯤꯗ ꯃꯍꯥꯛꯇꯤ ꯐꯤꯂꯝ ꯁꯨꯇꯤꯡ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯖꯇ꯭ꯔꯥ ꯑꯁꯤꯗ ꯊꯋꯣꯏ ꯎꯁꯤꯠꯇꯕ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯗꯦꯕꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡꯗ ꯑꯁꯦꯡꯕ ꯑꯗꯨ ꯍꯥꯏꯗꯣꯛꯇꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯀꯧꯁꯟꯗꯨꯅ ꯈꯨꯡꯒꯪ ꯑꯁꯤꯁꯨ ꯑꯁꯦꯡꯕ ꯈꯨꯡꯒꯪꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯕ ꯂꯥꯜꯍꯧꯕ ꯑꯁꯤꯁꯨ ꯑꯁꯦꯡꯕ ꯂꯥꯜꯍꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯑꯇꯣꯞꯄ ꯑꯥꯔꯇꯤꯁꯠ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯕ ꯖꯇ꯭ꯔꯥ ꯑꯁꯤ ꯑꯁꯦꯡꯕ ꯂꯥꯟꯃꯤꯅꯤ ꯍꯥꯏꯕꯗꯨ ꯈꯪꯉꯛꯄꯗꯒꯤꯗꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯂꯣꯏꯅ ꯊꯋꯥꯏ ꯃꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯀꯤꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯔꯥꯖꯤꯕ ꯑꯁꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯗ꯭ꯔꯤꯕꯅꯤꯅ ꯃꯍꯥꯛꯇꯤ ꯖꯇ꯭ꯔꯥ ꯑꯁꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯋꯣꯏ ꯎꯁꯤꯠꯇꯕ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯔꯥꯖꯤꯕꯅ ꯇꯧꯔꯤꯕ ꯑꯁꯤꯗꯤ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯗꯦꯕ ꯑꯃꯗꯤ ꯗꯥꯁ ꯃꯈꯣꯏꯅꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯥꯖꯤꯕ ꯑꯁꯤꯕꯨ ꯐꯥꯔꯒ ꯄꯨꯊꯣꯛꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯔꯥꯖꯤꯕꯇꯤ ꯃꯍꯥꯛꯀꯤ ꯐꯖꯕ ꯗꯥꯏꯂꯣꯛ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯀꯔꯟ ꯇꯥꯁꯜꯂꯦ ꯍꯥꯏꯗꯨꯅ ꯁꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯀꯞꯄꯛꯑꯝꯃꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯔꯥꯖꯤꯕꯇꯤ ꯀꯔꯤꯝꯇ ꯈꯪꯗꯕꯅꯤꯅ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯀꯞꯄꯤꯕ ꯑꯁꯤꯗꯤ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯀꯔꯤꯝꯇ ꯊꯋꯥ ꯁꯥꯗꯕꯤꯗ ꯑꯩꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯑꯁꯤꯗ ꯅꯈꯣꯏ ꯏꯟꯃꯟꯕꯅ ꯀꯞꯄꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯣꯏꯅ ꯍꯪꯖꯜꯂꯛꯑꯝꯃꯤ ꯑꯗꯤꯌꯥꯅ ꯅꯪꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯑꯗꯨꯒꯤ ꯀꯞꯄ ꯅꯠꯇꯦ ꯅꯪꯅ ꯇꯧꯔꯤꯕ ꯗꯥꯏꯂꯣꯛ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯊꯋꯥꯏ ꯃꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯀꯞꯄꯤꯕꯅꯤ ꯔꯣꯃꯤꯑꯣꯅ ꯑꯃꯨꯛ ꯌꯦꯡꯉꯨ ꯑꯩꯒꯤ ꯈꯨꯠꯇ ꯄꯥꯜꯂꯤꯕ ꯑꯁꯦ ꯖꯇ꯭ꯔꯥꯅ ꯀꯞꯄꯛꯏꯕ ꯑꯁꯦ ꯑꯁꯦꯡꯕ ꯅꯣꯡꯃꯩ ꯃꯔꯨꯅꯤ ꯑꯩꯉꯣꯟꯗ ꯊꯣꯛꯏꯕ ꯏ ꯑꯁꯦ ꯑꯁꯦꯡꯕ ꯏꯅꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯥꯔꯇꯤꯁꯠ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯔꯥꯖꯤꯕꯇ ꯃꯈꯣꯏꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯥꯛꯈꯤꯕ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ ꯐꯤꯂꯝꯒꯤ ꯁꯨꯇꯤꯡ ꯅꯠꯇꯦ ꯍꯥꯏꯔꯛꯑꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕ ꯑꯁꯤ ꯈꯪꯉꯛꯄ ꯃꯇꯝꯗ ꯔꯥꯖꯤꯕ ꯑꯁꯤꯁꯨ ꯀꯤꯕꯗ ꯂꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯔꯥꯖꯤꯕ ꯍꯣꯏꯅ ꯇꯧꯅꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯤꯁꯤꯡ ꯑꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯔꯝꯃꯤ ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯉꯛꯇꯨꯅ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯔꯥꯖꯤꯕ ꯍꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯄꯣꯔꯛꯏꯕ ꯑꯁꯦ ꯗꯦꯕꯗꯥꯁ ꯅꯈꯣꯏ ꯑꯅꯤꯅ ꯑꯣꯏꯗꯕ ꯉꯥꯡꯁꯜꯂꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤꯅ ꯑꯁꯦꯡꯕ ꯑꯗꯣ ꯖꯇ꯭ꯔꯥ ꯑꯁꯤꯗ ꯍꯥꯏꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤꯗꯤ ꯍꯧꯖꯤꯛ ꯗꯥꯁ ꯑꯁꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯖꯇ꯭ꯔꯥ ꯑꯗꯨꯗ ꯑꯁꯦꯡꯕ ꯄꯨꯝꯕ ꯑꯗꯨ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯕ ꯑꯁꯤ ꯐꯤꯂꯝ ꯁꯨꯇꯤꯡ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤ ꯔꯥꯖꯤꯕ ꯑꯃꯨꯛ ꯊꯣꯛꯂꯛꯑꯒ ꯃꯍꯥꯛꯅ ꯃꯃꯥꯡꯗ ꯖꯇ꯭ꯔꯥꯗ ꯉꯥꯡꯈꯤꯕꯁꯤꯡ ꯑꯗꯨꯕꯨ ꯉꯥꯛꯄꯤꯅꯕꯁꯨ ꯍꯥꯏꯔꯝꯃꯤ
mahak hojik kaptuna makhutka lonarga mahak asi lanmi manate makhoi mafam asida film shooting tawba lakpani aikhoina mafam asida tawkiba dialogue sing ado sengdaba dialogue ngaktani aikhoidi karimata khangjaba nate aikoi myam sing asibu dep amadi das makhoi ni sina mafam asida puraga lakpani hojik khungang asida lariba mi sing asibu hat ke habazu hat piro aikhoida di kanbiu asum narakpa asida khungangi mi sing adudi ngakpada loyami sidagi mahakna khungang adugi ahana adugi manakta sangchalaga khungang asigi ahana sibu hatlu mahakna urdu londa du ngangbana kari hairibano haibsu amata khangde aduga hanubi sigi manakta mung sangchalaga hanubi sisu hat ke habazu hatlu asumna hairakpadagidi jatragi mi duna rajibna hairiba si chummi hairaklami mastagi rajibna amu joya ge manakta sangchalaga joya asina khungang asigi oinadi mastermind mahakpusu hatlu haiduna jatra da hairami asumna jatarana pamjariba nupi joya asi hatlo harakpa matamdadi hojik jatara asi shawbana loyami jatarana soraiba si karigino haiduna khanba matamdadi rajib su ngakpada loyami aduga rajibna jataragi manakta sangchanduna mahakpu kanbiu aikoina mafam asida laiba se film nambagi lakpani paisa khara bu phangadi haiduna aikoi dialogue tawba lakpani dance tawba lakpani isai sakpa lakpani modugi jatarana adudi hojik dance utlo harami asumna tawbadagidi rajibna jenny amadi nadia makoi ni du kausalaga jatragi mama du da dance ka taroga makoi si film namba lakpani haiba du asengba unna bonarami mastagi makoi gi atopa artist ama kausalaktuna isai so musalami mastagi makoi myam singa du isai ga saktuna jatra asida ngakpi naba haiba gi mongda isai mayek adu sami jip asisu makoi bu kanmirak naba haiduna jatragi manakta ga chensalaga jatrada malis ka tawduna laikhirami asumna tawriba myam singa si ubadagi hojik jatarana su mayek sengna khange madudi mafam asida laiba singa sidi Indian Army nate asengba film industry ge artist ngaktani haiba si mahakna gyan tarami mahakna asengba pumba khangba taraga su hojik artist singa sidi amata lemna tharoi haiduna mahakna khalami mahakna artist singa sibu loina hatlage haiduna khalami asumna artist singa sibu halage haiduna tawu matamdadi joyana jatragi manakta changchalaktuna jatrada ari thaba sibu tawdana ba haiduna thingami bicham singa sibu di thadokpiu makoi singa si thadokpi ba taragadi mahak asi jatraga loinana chatki sairami joyagi wa sibu jatrana yarami maramaduna jatrana film gi artist singa sibu di loina kanbirami aduga rajib ogi team sibu su mafam asidagi loina thadokirami asomdana jatrana joya adu punaba tarami aduga topana kandana rajib ogi team adu helicopter da tongduna hankitogi tarami matam asida Romeo amadi ana makoi na khoi myam na handoi tawriba sibu khamami joyana makhoi myam ge thawai bu kanbirakpani maramaduna joya amadi make khungang singa sibu makhoi na kanba haiba se makhoi gi mathau oigadawani makhoi na khungang gi mioi singa sibu adomduna chatki ba haiba se makhoi yamna langani hairami adubu rajibna aikoi na mafam adu da mungchanguraga aikoi loina thawai mangaga tu ase haibro asumna haiduna makhoi masen singi marakta saunaraktuna rajib amadi maki team khara amana hannaba haiduna mafam asida lehorami aduga Romeo amadi ana makhoi gi team khara amana khungang adubu kalhogani haiduna khungang asida lehorami mastagi rajibna helicopter da tongduna chatke haiduna toringa matam asida joyana laktuna rajib ta aroi boina wa amatang haijarami hariba wa adudi mahakti jatraga chatkrage masi maki laibakta tamamani haiduna khantoge adubu mahaki machanupi urfi sidi nahangna amukta mafam asidagi pubikhiduna mahakpudi sep oina thambiu haiduna hairami rajib su joyana hariba wa si yaduna urfi sibu makoina pukhina haiduna torami adubu asumna urfi sidi hojik mama joyaga kaina doi tawba mata asidadi hangai maron thomdaba du mahak makhon thokna kapkhalami adubu mahaki mama asidi famastagi lamna chatkibana mahaki mama adunadi mahakna koriba si taramde hariba matam asida rajib su urfi si maron tholokpa sida ngakpuna loirmi modagi mamangi matamda rajibna urfi da chocolate pige haiduna toringa matamda jatragi thabak tawba nupa aduna changaga mangonda urfigi mapa laikhidabadagi urfi si aron thokhidrabani haiba du mahak ningsingami aduga makhoina khungangi miyoising aduga nungsinana punkiba sing adu mahak ningsinguba matamda mahak thawai nungairamde asdagi makhoi myamsu makhoina mafam asidagi thawai hingnabagi damakta cheleiba asi makhoi yamna soire khungangi miyoising adugi mateng pangbana makhoigi achumba lambi oigani maramaduna makhoi myamsing adu khungang aduda amu handuna khungang adugi mateng pangubana hena chumgani haiduna khanarami asomdana Romeo hoigi team adusu angadudi yoksalaktuna jatragi lanmi sing aduda attack tawba horami aduga khungangi miyoising adubu makhoina kanba horami adubu kuihogde makoi sing adubu su jataragi mioi sing na loina faaduna thamkirami hairiba matam asidadi rajib hoyi team adusu makoi gi helicopter du khungang asida mu yoksalaktuna faaduna lairiba Romeo gi team asibu makoina mathaktagi attack tawtharaktuna Romeo amadi Anao gi team asibu nanto alami masdagi Romeo amadi Anao gi team nasu makhadagi jatara gi team adu da attack tawba horam nadia di asumna amu rajib na mafam asida halakpa matam asida mahakso objekti rajib ki pukchel asibu khangba horami objekti rajib hoyi team su makhada kumtaraktuna makoi myam pulap pulaga objekti khungangi mioi sing asibu kanba horami ahan bada hero kumna bagi damakta munaramba ana amadi rajib makoi ni su objekti amatoina punduna
ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯊꯧꯅꯥ ꯐꯅ ꯀꯜꯂꯝꯃꯤ ꯑꯗꯨꯒ ꯂꯥꯂꯛ ꯑꯁꯤꯗ ꯎꯔꯐꯤꯁꯨ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯖꯣꯌꯥꯒ ꯑꯃꯨꯛ ꯊꯦꯡꯅꯈꯤꯔꯝꯃꯤ ꯖꯣꯌꯥꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯁꯤꯅ ꯃꯔꯣꯟ ꯊꯣꯛꯑꯝꯕ ꯑꯁꯤꯗ ꯃꯍꯥꯛꯇꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ ꯑꯗꯨꯒ ꯁꯨꯝꯅ ꯂꯥꯂꯛ ꯑꯁꯤꯗ ꯔꯥꯖꯤꯕꯅ ꯊꯧꯅꯥ ꯐꯅ ꯖꯇꯔꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯂꯥꯟ ꯁꯣꯛꯅꯔꯤꯕ ꯑꯁꯤꯕꯨ ꯅꯥꯗꯤꯌꯥꯅꯁꯨ ꯅꯥꯀꯟꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯥ ꯑꯁꯤꯗ ꯖꯦꯅꯤ ꯆꯪꯁꯤꯜꯂꯛꯑꯒ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃꯈꯣꯏꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯅꯈꯤꯗꯕ ꯍꯥꯏꯕꯗꯤ ꯗꯤꯌꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅꯤꯅ ꯀꯥꯏꯅꯈꯤꯕꯒꯤ ꯃꯔꯝ ꯑꯗꯨ ꯖꯦꯅꯤꯅ ꯅꯥꯗꯤꯌꯥꯗ ꯑꯁꯦꯡꯕ ꯄꯨꯝꯕ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯊꯕꯛ ꯄꯨꯝꯕ ꯑꯗꯨ ꯗꯤꯌꯥꯅ ꯂꯣꯏꯅ ꯁꯤꯜꯂꯒ ꯅꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯅꯈꯣꯏꯅꯤꯕꯨ ꯁꯥꯎꯅꯅꯕ ꯁꯤꯟꯕꯅꯤ ꯍꯥꯏꯕ ꯑꯗꯨ ꯐꯣꯡꯗꯣꯛꯑꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤꯗꯤ ꯍꯧꯖꯤꯛ ꯅꯥꯗꯤꯌꯥꯅꯁꯨ ꯔꯥꯖꯤꯕ ꯑꯁꯤ ꯑꯐꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯕ ꯑꯗꯨ ꯈꯪꯉꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯅꯥꯗꯤꯌꯥꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯔꯥꯖꯤꯕꯀꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯔꯥꯖꯤꯕꯇ ꯀꯣꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤ ꯑꯁꯤ ꯂꯥꯂꯛ ꯑꯁꯤꯗ ꯔꯣꯃꯥꯟꯁ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯅꯥꯅ ꯅꯈꯣꯏꯅꯤꯅ ꯇꯧꯔꯤꯕ ꯑꯗꯨ ꯑꯃꯨꯛꯇ ꯂꯦꯞꯄꯣ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯀꯜꯂꯤꯕ ꯑꯁꯤ ꯌꯥꯎꯁꯜꯂꯨ ꯍꯥꯏꯔꯝꯃꯤ ꯔꯥꯖꯤꯕꯅ ꯅꯍꯥꯛꯁꯨ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯑꯩꯈꯣꯏꯅꯤꯅ ꯄꯨꯜꯂꯛꯇ꯭ꯔꯤꯕ ꯑꯁꯤ ꯆꯍꯤ 5 ꯍꯦꯜꯂꯕꯅꯤ ꯑꯩꯈꯣꯏꯅꯤ ꯉꯥꯏꯍꯥꯛꯇꯪ ꯔꯣꯃꯥꯟꯁ ꯇꯧꯈꯤꯒꯦ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯖꯇꯔꯥꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤꯕ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨꯗꯤ ꯇꯥꯟꯊꯣꯛꯄ ꯉꯝꯃꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯔꯥꯖꯤꯕ ꯍꯣꯏꯅ ꯖꯇꯔꯥꯒꯤ ꯃꯊꯛꯇ ꯂꯥꯟ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯖꯇꯔꯥꯒꯤ ꯊꯕꯛ ꯇꯧꯔꯝꯕ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯖꯇꯔꯥꯒꯤ ꯈꯨꯠꯂꯥꯏ ꯊꯝꯐꯝꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅꯤ ꯈꯪꯉꯤ ꯃꯈꯣꯏꯅ ꯈꯨꯠꯂꯥꯏ ꯊꯝꯐꯝ ꯑꯗꯨ ꯇꯥꯛꯀꯦ ꯍꯥꯏꯗꯨꯅ ꯒꯣꯗꯥꯎꯟ ꯑꯃꯗ ꯔꯥꯖꯤꯕ ꯍꯣꯏꯒꯤ ꯇꯤꯝꯁꯤꯡ ꯑꯁꯤꯕꯨ ꯄꯨꯁꯤꯜꯂꯛꯇꯨꯅ ꯖꯇꯔꯥꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯌꯦꯡꯍꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯔꯥꯖꯤꯕ ꯍꯣꯏꯒꯤ ꯇꯤꯝ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤꯕ ꯈꯨꯠꯂꯥꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯉꯛꯄꯗ ꯂꯣꯏꯔꯝꯃꯤ ꯈꯨꯠꯂꯥꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯖꯇꯔꯥꯒꯤ ꯃꯈꯨꯠꯇ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯝꯃꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯈꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯗꯒꯤ ꯔꯥꯖꯤꯕꯅ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯑꯥꯔꯃꯤꯗꯒꯤ ꯁꯣꯏꯗꯅ ꯃꯨꯜꯍꯧꯕ ꯑꯣꯏꯔꯝꯒꯅꯤ ꯃꯈꯣꯏꯗ ꯑꯁꯤꯒꯨꯝꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯂꯩꯐꯝ ꯊꯣꯛꯇꯦ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯒꯣꯗꯥꯎꯟ ꯑꯁꯤꯒꯤ ꯃꯈꯥꯗꯒꯤ ꯏꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯑꯅꯥꯅ ꯇꯧꯗꯨꯅ ꯃꯈꯥꯗ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯃꯤꯕ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯅꯕ ꯍꯥꯏꯗꯨꯅ ꯅꯨꯡꯊꯪ ꯑꯃꯅ ꯊꯣꯡ ꯑꯗꯨꯒꯤ ꯁꯣ ꯑꯗꯨꯕꯨ ꯊꯨꯒꯥꯏꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯡꯊꯪ ꯑꯁꯤꯅ ꯊꯣꯝꯕ ꯃꯇꯝꯗꯗꯤ ꯔꯥꯖꯤꯕꯀꯤ ꯃꯈꯣꯡꯗ ꯑꯣꯏꯅ ꯊꯣꯝꯖꯤꯜꯂꯝꯃꯤ ꯔꯥꯖꯤꯕꯅ ꯁꯥꯎꯅ ꯑꯩꯒꯤ ꯈꯣꯡꯗ ꯊꯣꯝꯃꯨ ꯍꯥꯏꯕ ꯅꯠꯇꯦ ꯊꯣꯡ ꯑꯁꯤ ꯊꯨꯒꯥꯏꯌꯣ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯑꯅꯥꯗ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯅꯥꯅ ꯊꯣꯡ ꯑꯁꯤꯕꯨ ꯊꯨꯒꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯣꯡ ꯑꯁꯤꯕꯨ ꯍꯥꯡꯇꯣꯛꯑꯝꯃꯤ ꯑꯗꯨꯒ ꯒꯣꯗꯥꯎꯟ ꯑꯁꯤꯒꯤ ꯃꯈꯥꯗꯒꯤ ꯃꯤꯑꯣꯏ 3 ꯀꯥꯈꯠꯂꯛꯑꯝꯃꯤ ꯁꯨꯝꯅ ꯒꯣꯗꯥꯎꯟ ꯑꯁꯤꯒꯤ ꯃꯈꯥꯗ ꯃꯤꯑꯣꯏ 3 ꯑꯁꯤ ꯐꯥꯗꯨꯅ ꯂꯩꯔꯝꯕ ꯑꯁꯤꯗ ꯔꯥꯖꯤꯕ ꯍꯣꯏꯒꯤ ꯇꯤꯝ ꯑꯗꯨꯁꯨ ꯉꯛꯇꯨꯅ ꯃꯈꯣꯏ ꯌꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯃꯈꯥꯗꯒꯤ ꯊꯣꯛꯂꯛꯏꯕ ꯃꯈꯣꯏ 3ꯅ ꯔꯥꯖꯤꯕ ꯍꯣꯏꯒꯤ ꯇꯤꯝ ꯑꯁꯤꯗ ꯅꯈꯣꯏꯁꯤꯡꯗꯤ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯑꯅꯥ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯇꯤꯝꯁꯤꯡꯅꯁꯨ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯐꯤꯂꯝ ꯁꯨꯇꯤꯡ ꯇꯧꯕ ꯂꯥꯛꯄ ꯑꯦꯛꯇꯔ ꯉꯥꯛꯇꯅꯤ ꯍꯥꯏꯔꯝꯃꯤ ꯗꯥꯁꯅ ꯑꯃꯨꯛ ꯃꯈꯥꯗꯒꯤ ꯀꯥꯔꯛꯏꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯅꯈꯣꯏꯗꯤ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯑꯗꯨꯕꯨ ꯃꯈꯥꯗꯒꯤ ꯀꯥꯔꯛꯏꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯑꯁꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅꯤ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏ 3 ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯖꯇꯔꯥꯅ ꯆꯍꯤ 15ꯒꯤ ꯃꯊꯛꯇ ꯐꯥꯖꯟꯗꯨꯅ ꯊꯝꯃꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏ 3ꯒꯤ ꯃꯊꯛꯇꯁꯨ ꯃꯈꯣꯏꯒꯤ ꯁꯥꯔ ꯑꯃꯁꯨ ꯌꯥꯎꯔꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯔꯥꯖꯤꯕ ꯍꯣꯏꯒꯤ ꯇꯤꯝꯅ ꯅꯈꯣꯏꯒꯤ ꯁꯥꯔꯗꯤ ꯀꯗꯥꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯑꯗꯨꯒ ꯒꯣꯗꯥꯎꯟ ꯑꯁꯤꯒꯤ ꯃꯈꯥꯗꯒꯤ ꯑꯍꯟ ꯑꯃ ꯀꯥꯈꯠꯂꯛꯑꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯁꯥꯔꯅꯤ ꯍꯥꯏꯗꯨꯅ ꯀꯥꯈꯠꯂꯛꯏꯕ ꯑꯍꯟ ꯑꯁꯤꯗꯤ ꯔꯥꯖꯤꯕꯀ ꯃꯁꯛ ꯆꯞ ꯃꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯔꯣꯃꯤꯌꯣꯅꯁꯨ ꯉꯛꯇꯨꯅ ꯔꯥꯖꯤꯕ ꯑꯃꯗꯤ ꯑꯍꯟ ꯑꯗꯨꯗ ꯑꯣꯟꯗꯨꯅ ꯃꯨꯟꯅ ꯌꯦꯡꯒ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯐꯥꯖꯜꯂꯝꯕ ꯅꯨꯄꯥ ꯑꯃꯅ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯛꯏꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯁꯥꯔꯅꯤ ꯕꯤꯁꯣꯔꯖꯤꯠ ꯔꯥꯖ ꯀꯣꯍꯂꯤ ꯀꯧꯏ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯔꯥꯖꯤꯕꯅ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯃꯦꯅꯦꯖꯔ ꯕꯦꯅꯤꯗ ꯍꯥꯏꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯑꯝꯃꯤ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯃꯤꯡ ꯑꯗꯨ ꯕꯤꯁꯣꯔꯖꯤꯠ ꯔꯥꯖ ꯀꯣꯍꯂꯤ ꯀꯧꯏ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯃꯤꯁꯟ ꯑꯃ ꯆꯪꯈꯤꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨ ꯆꯍꯤ 15ꯕꯨꯛꯀꯤ ꯃꯃꯥꯡꯗꯒꯤ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯉꯛꯑꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯤ ꯔꯥꯖꯤꯕꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ ꯃꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯛꯏꯕꯁꯤ ꯑꯇꯩ ꯀꯅꯥꯃꯇ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯃꯄꯥꯅꯤ ꯍꯥꯏꯕ ꯑꯗꯨ ꯑꯗꯨꯕꯨ ꯃꯄꯥ ꯑꯁꯤꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯤꯡ ꯑꯁꯤ ꯔꯥꯖꯤꯕ ꯀꯧꯕꯒꯤ ꯃꯍꯨꯠꯇ ꯔꯥꯗꯤꯕ ꯍꯥꯏꯗꯨꯅ ꯀꯧꯔꯛꯑꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯁꯤꯗ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯔꯣꯟ ꯃꯔꯤ ꯑꯁꯤꯁꯨ ꯑꯃꯠꯇ ꯁꯨꯔꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯔꯩ ꯑꯁꯤꯕꯨ ꯁꯇꯔꯥꯅ ꯖꯦꯜꯗ ꯐꯥꯔꯤꯉꯩ ꯃꯇꯝꯗ ꯀꯛꯊꯠꯈꯤꯕ ꯑꯣꯏꯔꯝꯃꯤ ꯍꯧꯖꯤꯛ ꯃꯄꯥ ꯑꯁꯤꯅ ꯉꯥꯡꯉꯤꯕ ꯋꯥ ꯑꯁꯤ ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯗꯕꯗꯒꯤ ꯔꯥꯖꯤꯕꯅ ꯃꯄꯥ ꯑꯁꯤꯕꯨ ꯋꯥ ꯉꯥꯡꯗꯅꯕ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯊꯣꯛꯍꯧꯔꯤꯕ ꯄꯥꯎꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯖꯇꯔꯥ ꯍꯣꯏꯒꯤ ꯃꯤꯁꯤꯡ ꯂꯥꯛꯇꯨꯅ ꯖꯇꯔꯥꯗ ꯑꯃꯨꯛ ꯇꯝꯃꯝꯃꯤ ꯍꯟꯗꯛꯇꯤ ꯖꯇꯔꯥ ꯑꯁꯤ ꯁꯥꯎꯕꯗ ꯂꯣꯏꯔꯝꯃꯤ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯍꯥꯠꯇꯣꯛꯑꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯅ ꯔꯥꯖꯤꯕꯀꯤ ꯃꯄꯥ ꯑꯗꯨꯅ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯗ ꯄꯥꯎ ꯄꯤꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯅꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯕꯤꯁꯣꯔꯖꯤꯠ ꯀꯣꯍꯂꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯔꯩꯗꯨ ꯇꯠꯈ꯭ꯔꯕꯅꯤꯅ ꯉꯥꯡꯕ ꯃꯇꯝꯗ ꯑꯥꯔꯃꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯁꯦꯠꯇ ꯁꯦꯔꯥꯟ ꯇꯨꯔꯥꯟꯅ ꯇꯥꯔꯝꯃꯤ ꯑꯥꯔꯃꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯐ꯭ꯔꯤꯀ꯭ꯋꯦꯟꯁꯤ ꯑꯁꯤ ꯑꯣꯟꯅꯔꯕ ꯃꯥꯜꯂꯦ ꯀꯔꯤꯅꯣ ꯉꯥꯡꯉꯛꯏꯕ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯔꯥꯖꯤꯕꯀꯤ ꯃꯄꯥ ꯑꯗꯨꯅ ꯁꯥꯎꯅ ꯁꯦꯠ ꯑꯗꯨꯕꯨ ꯂꯪꯊꯣꯛꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯔꯥꯖꯤꯕꯀꯤ ꯃꯄꯥꯒꯤ ꯑꯇꯣꯞꯄ ꯇꯤꯝ ꯑꯗꯨꯅ ꯁꯦꯠ ꯑꯗꯨꯗ ꯄꯥꯎ ꯐꯥꯎꯔꯛꯏꯕ ꯑꯁꯤ ꯅꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯕꯤꯁꯣꯔꯖꯤꯠ ꯀꯣꯍꯂꯤꯅꯤ ꯍꯥꯏꯔꯛꯑꯝꯃꯤ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯁꯣꯝ ꯀꯦꯝꯗ ꯂꯩꯔꯤꯕ ꯑꯥꯔꯃꯤꯒꯤ ꯂꯤꯗꯔ ꯑꯗꯨꯅꯁꯨ ꯈꯪꯕꯗꯒꯤ ꯁꯦꯠ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯃꯉꯣꯟꯗ ꯑꯣꯏꯅ ꯄꯤꯔꯛꯎ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯥꯔꯃꯤ ꯑꯣꯐꯤꯁꯥꯔꯗꯨꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯕꯣꯔꯗꯔꯗ ꯃꯈꯣꯏꯒꯤ ꯑꯥꯔꯃꯤꯁꯤꯡꯕꯨ ꯊꯥꯔꯛꯎ ꯑꯗꯨꯒ ꯑꯦꯌꯔ ꯁ꯭ꯇ꯭राꯏꯛ ꯇꯧꯗꯨꯅ ꯖꯇꯔꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯖꯇꯔꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯍꯥꯠꯇꯨꯅ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯀꯜꯂꯁꯤ ꯍꯥꯏꯗꯨꯅ ꯔꯥꯖꯤꯕꯀꯤ ꯃꯄꯥꯒꯤ ꯇꯤꯝꯒꯤ ꯃꯤꯑꯣꯏ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯆꯩꯔꯛ ꯑꯁꯤꯗ ꯖꯇꯔꯥꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯁꯨ ꯈꯨꯡꯒꯪ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯇꯨꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯑꯝꯃꯤ ꯑꯗꯨꯕꯨ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯅꯥꯗꯤꯌꯥ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯇꯤꯝꯁꯤꯡꯅ ꯂꯝꯕꯤ ꯆꯤꯡꯗꯨꯅ ꯂꯣꯏꯅ ꯄꯨꯔꯝꯃꯤ ꯑꯗꯨꯒ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯑꯗꯨꯝ ꯄꯣꯔꯛꯑꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯑꯆꯧꯕ ꯂꯣꯈꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯑꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯆꯠꯐꯝ ꯌꯥꯔꯝꯗꯦ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯖꯇꯔꯥꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯁꯨ ꯃꯐꯝ ꯑꯁꯤꯗ ꯌꯧꯁꯤꯜꯂꯝꯃꯤ
Masidagi Rajibagi team sing adu loina lotuna Jataragi lanmi sing asida attack toksilami aduga Jataragi lanmi sing asibusu loina hatomi objekti pawasi Jatara da pirami makogi lanmi kyama sire Jatara sar laktadi yaro hairami maramaduna objek Jatara asi Rajibagi mafam asida lakna waiduna siam saduna laikirami asomdana Rajibagi team sing asi kungangi mioi myam sing adu puduna border tamna salami aduga nakan amadasu Rajibki mapa amadi makogi team sing aduna Jataragi lanmi kyama lanthingna Jataragi lanmi kyama busu halami asumda Rajib Ana Romeo amadi Rajibki mapa amadi makoi myam changduna Jataragi lanmi myam sing asida attack tawduna lerami aduga somnakandana army officer duna fighter jet plane chingbu mafam asida tharakna haiduna tawduna lerami aduga somnakanda lalak aduda yansuk hariba mamit phajana udaba cameraman aduda Jataragi thabak toromba khungang adugi nupa aduna nongoi maru piro hairami adubu niyansukna thauri oina pisilami Maudagi Jataragi thabak toramba khungangi nupaduna sauna kaino nahna toriba sibu mi singa sibu phasi toroga halo haibra hairami adubu niyan sukti mahna piriba du thauri na habdu khangdabadagi karino nomaina kapaga halo haibani mi singa sibu loina thauri yalaga halaga leirege haibra hairami aduga Romeo na amu magazine piyo harakpa matamda niyan suk aduna se magazine singa se loina lawro aduga maru loidribo kapu haiduna efin oina lokthoroktuna tefin oina pisilami oribo monsida Romeo du sauduna tefin adu langthomi aduga niyan suk aduda sauna kupangna thajalamaga Romeo du mafam stegi sakhirami adubu niyansuk adudi Romeo du mafam stegi chatkhirabadu udabadagi Romeo da sauribane haiduna maha aduda mathanda chaiduna lemi mastegi ngasai phangpa khulai myam sing aduna Romeo Ana makoina khulai sing adu sienaduna Jataragi mioi sing adigi mathakta attack torami aduga matam asida mamit phajana udaba niyansuk aduna mu set ama lauthoga bom ne haiduna set kentena adubu yana chiaga set adubu langkhirami maudagi dubena nahla langkhriba adu karino haiduna niyansuk ta ngami adubu niyansukna mahna langkhiba adu bom ne harami adubu bom ne haiduna langkhiba adu di set ni mastegi makhoi sing adu bom adu langkhraba chu pokarakte haiduna manakong thagatuna tana duna lem asom nakandana army officer duna set adu da paw phorkpa matamdadi set adu da kanamatar kumamde maramdi set adu di hojikta niyansukna bom ne haiduna langthokrabani asomdana Jataragi lanmi kyamabu Jenny amadi Nadia adubu uhallaga lanmi sing adubu mamit thakalalaba matungda Rajibagi team myam changduna Jataragi lanmi sing adubu loina hatomi masigi matungda Anana Taragi lanmi ma halaba matungda mahangna thoraiba sagon adudagi packet ama yarambadu lauthomi haiba packet aduda Jataragi lanmi man attack torokpa matamdadi packet adu number 4 ngakto erambana packet adubu fokharaktuna hojik Anagi makoi adu Number 4 angauwa myam sing adu taibadagi Anagi masadu olami Anagi po horoba angauwa makoi myam sing adu uba matamda Romeo na karino toriba sibo amangda Rajibki mapa thengnakhibada ngairi hojik thengnariba sina Anagi mapa oidribra haiduna ngaktuna yengnarga lermi aduga Romeo na ana haiduna koiko korga naki baba masida leire haiduna koilaw lawrga lermi aduba Anana nahna toriba du karino aine Anane masak khangdrabro aine hairaga maha adu number 4 myam sing adu mayada changkhibadagi maha adu number 4 myam sing adu ngawkhalaktuna phom aduda angau hoidawna lawramaga nongmai kunkatuna Jatara haiduna lawrga Jataragi changaiba lanmi myam sing adubu mahak mathandana kapthalami toriba mongsida makhoi myam singdi ngaktuna yengnarga lemi aduga somnakandana be adubu gorilla amana tanaduna lemi mastegi dubi adu dum chelaga Anagi manakta laami aduga Anada onsanduna gorilla asiga mahaka pana wairami aduba hogji Ana asidi number 4 myam adugi action aduna mahak asi masasi karimata gyanmen tadrabani maramaduna gorilla asifau mahakna kinna thinduna wanthalami masigi matungda khungangi miyo myam sing adubu Rajibagi teamna senaduna porokpana hojikti border da yorami border yawbadagi di army officer duna su khungang adugi miyo sing adubu thajalo haiduna hojikti khungangi miyo myam sing adu India ge border lansan duna changma ngamami asumna matam kuina Jatarana phajandu thanamaba ungangi mioi singasi India yorko matamda yamna haraunarami haiba matam asida Joya asi aki machanupi Urfi du mahna leiba thengnaramde mastegi Joyana machanupi Urfi du thiborami aduga machanupi Urfi sidi asomda Jatarana faduna lemi aduga nakan amaromdana Rajib su mahaki mapadu mafam asida yawa thengnadabadagi mapadubu kauduna thiraga lermi aduga Rajibki mapa asidi Jataragi manakta lerami mastegi Urfi bu pariba Jatara asibu Rajibki mapaduna chongchalagi attack torami haiba matam asida India ge fighter jesu border tamna paikhirami asom nakandana Jatara amadi Rajibki mapa makoini du yamna tamthina funarami aduga Rajibki mapa aduna Urfi adubu mafam dudagi chen khrairami adubu Rajibki mapa asidi marai tatpana maram oibana anga aduna Rajibki mapa na mafam asidagi chen khro haribana haiba adu ma khangamde mastegi Rajibki mapa aduna sauna anga aduda nungna thongge tabu matamdadi anga adu mafam dudagi chen khirami chen khiba anga asibu Jatara na tanarga faage haiduna tabu matamdadi Rajibki mapa na Jatara asibu faduna thanami aduga hauji Rajibki mapa na Jatara asibu yamna tamthina fu haurami asomdana India ge fighter jet sing adu border lanselakuna haiba khungang adu de yausilami aduga India ge fighter jet sing asina Jatara na control tawduna lariba khungang adu da attack taw haujalami toriba mo sida Rajibti thawai yamna warami maramdi mahaki mapa adu khungang adu da lehoribani asumna khungang asi mikup amada loina uttadana mangami hariba attack sida Jatara busu mai chaktuna sikhirami
Hojik miyamsing asi tumina leinarami Joyasu machanupi sikre haiduna mahak thawai nungaithabida lerami adubu machanupi Urfi dudi akandagi tholaktuna mamabu kaurami Joyasu machanupi sibu amona uwa phangba sida machanupi dugi mana aduda yamna thawai wana chenchalaga machanupi dubu konchalaga haraubana hemanduna kaptuna lem Joya amadi machanupi Urfi gi mosi uwa matamda Rajibti mahaki mapabu ningsinguraga mahak thawai yamna nungairamde Rajibna thawai nungaitriba sibu Nadiana changsalakuna thembirami Asumna hojikti Rajib asi thamoi shokna kapami hojik Rajibna thamoi shokna mahaki mapabu uduna leringe matamasida mahaki matungdagi mahaki mapadu tholami Adu mahaki matungda tholaiba si mahaki mapane haibadu mahak hojik phawo khangamde mahaki mapadu chahi 15 gi mamangdagi thengnaraktrabani adubu chahi 15 gi matungda amona uwa fangjaraga mahaki mapadu amona uwa fangaroi haiduna mahak kaptuna lem mastagi mahakna onthorokba matamdadi mahaki mapadu lepaga lerba aduda mahak harauduna mapadu bu konsanjarami Asumna kon badadi Tarana Fazanduna Tanamaba Kungangi Miyoi Singa Dubusu Rajib ki team singna film number lakbas dagi Kungangi Miyoi Singa Sibusu Jataragi Makutagi free oirami aduga Rajib ki manguraba mapabusu Rajibna amona thengnaba fangami akon bada makhoina ngasida laga naungkiba video singa sibu release tawu matamda hit chatuna blockbuster fawo fangami asumna film asidagi fangakpa paisa kya aduna businessman Sinhagi manguraba paisa singa du loina hanjalami asumna tawdana welcome to the jungle haiba film asisu mata asida loikrami mayang ngasegi film explanation asi nungai nuai te haibadu comment section da biramu aduga ina karigumba wari sibu pathokpa matamda soikiba lankiba yarabasu mayamda ngakpi wai wafam asi thamjari ngasi oinadi Sangai Explain ga sinau mayam ga kainarsi mathang yamna nungaraba film gi explanation amadamu Sangai Explain ga sinau mayam ga thengnersi imalebakna yaifare